ꯏꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯒꯤ ꯁꯣ ꯑꯁꯤ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯕꯤꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯚꯔꯆꯨꯋꯦꯜ ꯁꯦꯠꯁꯤꯗ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯑꯗꯨꯒ ꯄꯨꯝꯅꯃꯛꯅ ꯃꯤꯡ ꯑꯣꯏꯅ ꯑꯣꯖꯥ ꯁꯔꯣꯖ ꯅꯂꯤꯅꯤ ꯈꯣꯡꯗ꯭ꯔꯥꯝ ꯍꯥꯏꯅ ꯀꯧꯅꯕꯤꯕ ꯏꯃꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏꯒꯨꯔꯨꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯁꯨꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯈꯨꯕꯥꯝ ꯇꯔꯥ ꯂꯣꯟꯅꯖꯔꯒ ꯚꯛꯇꯤ ꯀꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯀꯣꯛꯅꯖꯔꯤ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯂꯤꯡꯛ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯅ ꯁꯦꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯒꯤ ꯃꯔꯝꯗ ꯈꯪꯅꯅꯕ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯃꯤ ꯍꯦꯟꯅ ꯇꯥꯃꯤꯟꯅꯅꯕ ꯈꯪꯃꯤꯟꯅꯅꯕ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯅꯁꯨ ꯑꯩ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯃꯨꯛꯇꯪ ꯆꯦꯛ ꯇꯧꯖꯒꯦ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯀꯃꯦꯟꯇ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯅꯁꯨ ꯆꯦꯛ ꯇꯧꯔꯤꯉꯩꯁꯤꯗ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯄꯥꯎꯗꯝꯕꯤꯌꯨ ꯑꯩ ꯑꯗꯨꯝ ꯍꯥꯟꯅꯒꯤꯗꯨꯅꯤ ꯑꯗꯨꯝ ꯂꯩꯖꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯏꯕꯨꯡꯉꯣꯒꯤ ꯂꯥꯏꯔꯤꯛꯁꯤ ꯄꯥꯕꯁꯤ ꯈꯟꯗꯣꯛꯅꯤꯡꯉꯥꯏ ꯌꯥꯎꯗꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩ ꯃꯊꯪ ꯃꯅꯥꯎ ꯑꯗꯨꯝ ꯑꯉꯥꯡꯗ ꯍꯦꯟꯅ ꯃꯣꯔꯦꯜ ꯄꯤꯕ ꯑꯣꯏꯕ ꯑꯗꯨꯅ ꯋꯥꯔꯤꯁꯤ ꯄꯥꯔꯒ ꯑꯩ ꯊꯧꯊꯣꯛ ꯋꯥꯊꯣꯛ ꯑꯃꯠꯇ ꯑꯩ ꯀꯩꯅꯣ ꯂꯩꯇꯦ ꯊꯣꯏꯗꯣꯛꯅ ꯑꯗꯣ ꯆꯠꯇꯅ ꯈꯣꯠꯇꯅ ꯆꯠꯇꯕ ꯌꯥꯗꯕꯈꯩ ꯑꯩ ꯇꯣꯛꯑꯦ ꯆꯠꯇꯕ ꯌꯥꯗꯕꯈꯩꯅ ꯈꯔ ꯆꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯅ ꯁꯤꯒꯤ ꯅꯩꯅꯔꯤꯕꯁꯤꯗ ꯑꯣꯏꯅ ꯑꯩꯒꯤ ꯋꯥꯈꯜꯁꯤ ꯂꯩꯖꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯅ ꯌꯨꯝꯗ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯅꯤ ꯌꯥꯝ ꯐꯖꯅ ꯁꯥꯠꯄꯅꯦ ꯑꯗꯣ ꯑꯃꯐꯥꯎ ꯂꯩꯔꯝꯗ꯭ꯔꯦꯕ ꯑꯩꯗꯤ ꯏꯆꯥꯅꯨꯄꯥꯅ ꯁꯨꯃꯥꯡ ꯁꯦꯝꯕꯅꯤ ꯈꯣꯠꯄꯅꯦꯅ ꯑꯃꯗꯤ ꯑꯍꯟ ꯑꯣꯏꯔꯛꯇꯅ ꯂꯩꯈꯤꯗꯕꯅꯤ ꯑꯗꯣ ꯑꯗꯩꯗ ꯑꯩꯁꯤ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯑꯩꯅ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯃꯥꯙꯕꯤꯒꯤ ꯗꯥꯛꯇꯔ ꯀꯃꯟꯅ ꯌꯦꯛꯑꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯍꯥꯏꯗꯅ ꯃꯥ ꯀꯥꯟꯆꯤꯒꯤꯁꯤꯗ ꯂꯩꯍꯥꯎ ꯂꯩꯔꯦꯟꯁꯤꯗ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯃꯥꯅ ꯊꯥꯕ ꯑꯗꯨꯒ ꯃꯥꯏ ꯔꯣꯃꯥꯟꯇꯤꯛꯁꯦ ꯌꯥꯝ ꯐꯖꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯔꯣꯃꯥꯟꯇꯤꯛꯅꯤ ꯃꯥꯅ ꯊꯥꯔꯤꯁꯦ ꯑꯍꯥꯟꯕ ꯆꯦꯞꯇꯔꯗꯨꯗ ꯃꯗꯨꯒꯤ ꯂꯩꯍꯥꯎ ꯂꯩꯔꯦꯟꯗꯣ ꯑꯩꯅ ꯎꯗ꯭ꯔꯤꯀꯣ ꯀꯥꯟꯆꯤꯗ ꯍꯧꯕꯁꯦ ꯑꯗꯨ ꯀꯔꯤ ꯄꯥꯝꯕꯤꯅꯣꯅ ꯍꯪꯕ ꯃꯇꯝꯗ ꯂꯩꯍꯥꯎ ꯂꯩꯔꯦꯟꯅꯤ ꯍꯥꯏꯔꯛꯏ ꯄꯣꯠ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯏꯆꯦꯗꯨꯅ ꯑꯗꯩꯗꯨꯗ ꯑꯩꯅ ꯂꯩꯍꯥꯎ ꯂꯩꯔꯦꯟꯣꯗꯤ ꯑꯩ ꯂꯩꯔꯒꯦꯅꯦ ꯍꯥꯏꯅ ꯇꯈꯦꯜ ꯂꯩꯍꯥꯎ ꯑꯩꯒꯤ ꯍꯥꯟꯅꯒꯤꯗꯨꯒꯨꯝꯕ ꯑꯃꯒ ꯑꯅꯤꯁꯦ ꯂꯩꯔꯛꯄꯅꯤ ꯑꯗꯣ ꯆꯍꯤ ꯐꯥꯗ꯭ꯔꯤꯉꯩꯗ ꯃꯣꯏꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯑꯄꯣꯝꯕ ꯌꯥꯎꯔꯒ ꯌꯣꯜꯂꯦꯕ ꯃꯃꯟꯗꯤ ꯈꯔ ꯂꯧꯏ ꯃꯣꯏ ꯂꯧꯖꯁꯅꯨ ꯃꯥꯏ ꯃꯈꯨꯠ ꯍꯩꯕꯒꯤꯅꯦ ꯑꯩꯅ ꯂꯩꯗꯨ ꯌꯥꯝ ꯄꯥꯝꯖꯕ ꯑꯗꯨꯒ ꯂꯩꯍꯥꯎ ꯂꯩꯔꯦꯟꯁꯦ ꯁꯤ ꯅꯨꯡꯇꯤꯒꯤ ꯑꯃꯃꯝ ꯁꯥꯠꯀꯠꯂꯛꯑꯕ ꯍꯥꯏꯔꯤꯕ ꯃꯥꯅ ꯂꯩꯕꯗ ꯌꯥꯎꯔꯛꯄ ꯑꯄꯣꯝꯕꯗꯨꯗꯤ ꯑꯗꯨꯝ ꯁꯥꯠꯄ ꯂꯣꯏꯈ꯭ꯔꯕꯅꯦꯕ ꯑꯗꯩ ꯑꯩꯅ ꯃꯁꯤꯗꯤ ꯀꯥꯟꯆꯤꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯒꯦꯠꯁꯤꯗ ꯊꯥꯔꯒꯦꯅ ꯊꯥꯗꯣꯛꯑꯦ ꯑꯩ ꯏꯆꯥꯅꯨꯄꯥꯁꯤꯒ ꯑꯩꯒꯅ ꯍꯥꯏꯗꯤ ꯅꯪ ꯇꯥꯃꯣ ꯅꯠꯇꯕ ꯑꯩꯅ ꯅꯪꯒꯤ ꯑꯩꯒꯤ ꯆꯟꯗ꯭ꯔꯁꯤꯡ ꯒꯣꯄꯦꯁꯣꯔꯁꯤꯒ ꯏꯕꯥꯅꯤꯁꯦ ꯊꯥꯗꯣꯛꯄꯁꯤꯗ ꯑꯐꯇꯔ 1 or 2 monthsꯤꯗ ꯃꯥꯅ ꯂꯩꯍꯥꯎꯁꯦ ꯑꯃꯨꯛ ꯃꯅꯨꯡꯗ ꯄꯨꯁꯜꯂꯁꯤꯅ ꯍꯥꯏꯌꯦꯕ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏ ꯄꯣꯝꯃꯛꯑꯦ ꯌꯥꯝꯅ ꯃꯅꯨꯡꯁꯤꯗ ꯂꯩꯔꯦꯟꯁꯤꯅꯤꯀꯣ ꯃꯄꯥꯟꯗ ꯊꯥꯔꯤꯁꯦ ꯑꯩꯗꯤ ꯀꯥꯟꯆꯤꯒꯤ ꯈꯨꯠ ꯑꯅꯤꯅꯐꯥꯎ ꯀꯣꯟ ꯐꯪꯗꯦ ꯀꯥꯏꯅ ꯊꯥꯕꯗꯨꯗ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯆꯥꯎꯒꯗ꯭ꯔꯥ ꯀꯥꯏ ꯋꯥꯈꯜ ꯈꯟꯗꯅ ꯑꯗꯨꯒꯗꯤ ꯉꯁꯤ ꯉꯔꯥꯡꯗꯒꯤ ꯊꯥ 2ꯒꯤ ꯃꯃꯥꯡꯗꯒꯤ ꯑꯃ ꯁꯥꯠꯂꯦ ꯑꯩꯗꯤ ꯄꯥꯝꯕꯤꯗꯨ ꯄꯤꯛꯄꯅꯤꯅꯀꯣ ꯃꯥꯏ ꯃꯈꯣꯛꯁꯤꯗ ꯑꯗꯣ ꯉꯁꯤ ꯑꯃ ꯁꯥꯠꯂꯦ ꯂꯥꯏ ꯀꯠꯆꯔꯦ ꯏꯁꯣꯔꯗ ꯀꯠꯂꯒ ꯑꯩ ꯃꯤꯌꯥꯝꯗ ꯑꯃꯨꯛꯇꯪ ꯎꯠꯆꯒꯦ ꯑꯗꯨ ꯂꯩꯅꯝꯗꯤ ꯑꯩꯗꯤ ꯐꯪꯉꯦꯗꯣ ꯑꯗꯨ ꯃꯌꯥꯝꯗꯤ ꯂꯩꯅꯝꯁꯤ ꯐꯪꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨ ꯂꯩꯅꯝꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯀꯥꯟꯆꯤꯒꯤ ꯂꯩꯀꯣꯟꯁꯤꯗ ꯃꯥꯅ ꯁꯤꯅ ꯍꯧꯋꯦꯕ ꯀꯃꯜꯒꯤ ꯀꯩꯅꯣꯁꯦ ꯂꯩꯍꯥꯎꯒꯤ ꯃꯈꯣꯡꯁꯤꯗ ꯍꯧꯋꯤ ꯃꯥꯏ ꯔꯣꯃꯥꯟꯇꯤꯛꯀꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯄꯨꯁꯟꯖꯔꯤꯁꯤꯗꯤ ꯂꯩꯁꯤ ꯌꯥꯝꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯂꯩꯅꯤ ꯑꯗꯨꯒ ꯑꯩꯒꯤꯗ ꯁꯥꯠꯂꯦꯅ ꯌꯥꯝ ꯎꯠꯆꯅꯤꯡꯕꯗꯣ ꯑꯗꯨꯒꯤ ꯎꯠꯆꯒꯦ ꯑꯗꯨꯅ ꯉꯁꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩ ꯂꯩꯍꯥꯎꯁꯤ ꯂꯥꯏ ꯀꯠꯄ ꯐꯪꯉꯦ ꯐꯖꯅ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯂꯩ ꯊꯥꯕꯒꯤ ꯑꯗꯨꯒ ꯂꯩ ꯅꯨꯡꯁꯤꯕꯁꯦ ꯑꯩꯈꯣꯏꯅ ꯃꯦꯗꯤꯇꯦꯁꯟ ꯑꯗꯒꯤ
consciousness ꯋꯥꯡꯈꯠꯄ ꯁꯤꯒꯨꯝꯕꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯏꯗꯒ ꯂꯩꯀꯠꯄ ꯁꯤꯒꯨꯝꯕꯁꯦ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯁꯤ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯍꯟꯕꯗꯣ ꯑꯗꯨꯅꯤ ꯏꯃꯥꯅ ꯎꯠꯂꯤꯕꯁꯤ ꯑꯗꯨꯅ ꯂꯩ ꯊꯥꯕ ꯑꯗꯒꯤ ꯂꯩ ꯅꯨꯡꯁꯤꯕ ꯑꯗꯨꯒꯤ ꯍꯦꯕꯤꯠ ꯂꯩꯕ ꯃꯤꯁꯦ ꯑꯗꯨꯝ ꯃꯥꯁꯤ ꯅꯦꯆꯔ ꯅꯨꯡꯁꯤꯕ ꯃꯤꯅꯦꯅ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕꯗꯣ ꯃꯊꯪ ꯆꯪꯕꯤꯔꯛꯏ ꯏꯅꯥꯎꯇꯣꯝꯕꯤ ꯃꯩꯁꯅꯥꯝ ꯏꯃꯥꯒꯤ ꯂꯩꯍꯥꯎꯁꯤ ꯌꯥꯝ ꯐꯖꯩꯅ ꯍꯥꯏꯕꯤꯔꯛꯏ Thank you. ꯁꯈꯤꯇꯣꯝꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯌꯦꯡꯕꯤꯔꯤ ꯃꯊꯪ ꯆꯪꯕꯤꯔꯛꯏ ꯑꯩ ꯏꯃꯥ ꯈꯤꯇꯪꯒ ꯁꯦꯝꯖꯔꯛꯈꯤꯒꯦ ꯑꯗꯨ ꯏꯃꯥꯅ ꯑꯇꯩ ꯀꯔꯤ ꯃꯅꯤꯄꯨꯔꯒꯤ ꯀꯔꯤ ꯋꯥꯔꯤ ꯂꯩꯕ ꯑꯗꯨꯁꯨ ꯈꯤꯇꯪ ꯇꯥꯛꯄꯤꯌꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯋꯥꯔꯤꯁꯤ ꯀꯥ ꯍꯦꯟꯅ ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯎꯕ ꯑꯣꯏꯔꯒꯗꯤ ꯋꯥꯔꯤ ꯈꯔ ꯂꯩꯗꯧꯅꯤ ꯑꯩ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯩ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯐꯥꯎꯗꯤ ꯃꯤꯇꯤꯡ ꯑꯝꯇꯪ ꯌꯥꯎꯒꯦꯅ ꯆꯠꯆꯔꯨꯏ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯃ ꯈꯤꯇꯪꯀꯁꯨ ꯆꯥꯎꯈꯠꯍꯟꯅꯤꯡꯕ ꯑꯩꯈꯣꯏ ꯆꯥꯎꯈꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦꯗ ꯂꯨꯅ ꯅꯥꯟꯅ ꯂꯩꯕꯒꯤ ꯁꯖꯦꯁꯟꯒꯨꯝꯕ ꯈꯤꯇꯪ ꯊꯝꯁꯤꯔ ꯍꯥꯏꯅ ꯆꯠꯆꯔꯨꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯁꯣꯁꯨ ꯂꯩꯕꯅꯤꯅ ꯑꯩꯅ ꯄꯨꯛꯅꯤꯡꯁꯦ ꯈꯔ ꯆꯔꯥꯡꯅꯕ ꯑꯗꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯤꯡꯒꯨꯝꯕ ꯍꯧꯕꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤꯗꯁꯨ ꯅꯠꯇꯦ ꯑꯇꯩꯗꯁꯨꯅꯤ ꯃꯇꯝꯁꯦ ꯑꯗꯨꯝ ꯈꯔ ꯊꯦꯡꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤꯁꯨ ꯑꯗꯨꯝ ꯃꯣꯏ ꯊꯦꯡꯍꯧꯔꯦ ꯄꯨꯡ 2:30ꯗ ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯔꯅꯤꯅ ꯍꯥꯏꯕꯗꯨꯅ ꯄꯨꯡ 3ꯗ 2:30ꯗ ꯊꯣꯛꯏꯅꯦ ꯑꯩꯗꯤ ꯑꯗꯒꯤꯗꯤ 3 ꯇꯥꯔꯦ ꯃꯤꯐꯥꯎ ꯑꯩꯈꯣꯏ 4-5 ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯗꯨꯒ ꯑꯃꯅꯤ ꯅꯠꯇꯅ 5ꯔ ꯆꯧꯀ꯭ꯔꯤꯗꯨ 5 ꯈꯛꯇ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯤ ꯐꯝꯃꯤꯗꯣ ꯑꯗꯒꯤꯗꯤ ꯑꯩ ꯄꯨꯡꯃꯨꯛ ꯐꯝꯖꯜꯂꯛꯑꯕꯅꯤꯅ ꯑꯩ ꯁꯥꯏꯟ ꯇꯧꯔꯝꯃꯒ ꯑꯩꯁ ꯃꯁꯤꯗꯤ ꯄꯔꯥꯗꯨ ꯄꯥꯔꯒ ꯑꯃꯨꯛ ꯀꯔꯤ ꯐꯖꯕ ꯑꯃꯨꯛ ꯊꯣꯛꯂꯛꯀꯦ ꯌꯦꯡꯕꯅ ꯐꯔꯦꯅ ꯑꯩ ꯆꯪꯉꯛꯑꯦ ꯑꯗꯨꯝ ꯑꯩ ꯃꯤꯇꯤꯡ ꯌꯥꯎꯔꯛꯇ꯭ꯔꯦ ꯑꯩꯒꯤ ꯑꯄꯥꯝꯕꯗꯨꯕꯨꯗꯤ ꯍꯥꯏꯔꯝꯃꯤ ꯃꯣꯏꯗ ꯑꯩ ꯁꯤ ꯄꯥꯝꯃꯤꯅ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯗꯨ ꯃꯥꯏꯛꯇꯒ ꯂꯥꯎꯕꯗꯗꯤ ꯌꯨꯝ ꯑꯃꯃꯝꯒ ꯃꯤ ꯑꯃꯃꯝꯒ ꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯀꯩꯅꯣ ꯇꯧꯔꯦ ꯃꯤ 5 ꯈꯛꯇꯪ ꯄꯨꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯕꯨꯗꯤ ꯂꯩꯔꯝꯃꯅꯤ ꯌꯥꯝꯅ ꯑꯩꯒꯤ ꯁꯣꯁꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩ ꯀꯨꯏꯅ ꯐꯝꯃꯛꯇ꯭ꯔꯦ ꯁꯤꯃ ꯂꯩꯖꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯩꯅꯣꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯇꯥꯈꯤꯕꯁꯦ ꯈꯪꯍꯧꯗꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯝꯁꯜꯂꯛꯏ ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯏ ꯑꯗꯣ ꯂꯥꯏꯒꯤ ꯊꯕꯛꯁꯦ ꯑꯌꯨꯛ ꯑꯃꯨꯛ ꯁꯨꯔꯖ ꯄꯨꯖꯥ ꯀꯠꯆꯕ ꯅꯨꯡꯗꯥꯡ ꯑꯃꯨꯛ ꯀꯣꯟꯁꯤꯟꯕ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯥꯏꯁꯨ ꯈꯔ ꯌꯥꯝꯃꯤ ꯑꯩꯒꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝꯗꯨ ꯄꯨꯖꯥ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯁ꯭ꯇꯨꯗꯤꯑꯣ ꯑꯁꯤꯗ ꯑꯗꯨꯝ ꯐꯝꯃꯒ ꯑꯩ ꯉꯥꯏꯔꯒ ꯄꯥꯗꯣꯔꯝꯅꯦꯅ ꯅꯍꯥꯟꯃꯨꯛꯁꯨ ꯑꯩꯅ ꯑꯩꯒꯤ ꯀꯣꯛ ꯃꯅꯨꯡꯁꯤꯗ ꯂꯩꯕ ꯄꯣꯠꯁꯦ ꯋꯥ ꯉꯥꯡꯕꯗ ꯑꯅꯤꯁꯤ ꯃꯥꯟꯅꯔꯛꯇ꯭ꯔꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯅ ꯃꯤꯒꯤ ꯔꯥꯖꯀꯨꯃꯥꯔ ꯏꯕꯨꯡꯉꯣꯁꯤꯒꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯠꯇꯨꯕꯨꯅꯦ ꯏꯕꯁꯦ ꯃꯥꯡꯁꯤꯗ ꯂꯩ 1981 ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 11ꯗ ꯍꯥꯏꯅ ꯍꯥꯏꯔꯤꯅꯦꯅ ꯍꯥꯏꯔꯒ ꯑꯩꯅ 94ꯅ ꯏꯁꯟ ꯍꯥꯏꯖꯤꯜ ꯂꯩꯔꯝꯃꯦꯕ ꯑꯩꯅ ꯑꯃꯨꯛ ꯇꯥꯕꯗ ꯕꯤꯁꯅꯨ ꯍꯔꯦ ꯑꯩꯅ ꯀꯣꯛꯊꯣꯡ ꯑꯃ ꯍꯟꯖꯔꯤꯕ ꯏꯄ꯭ꯋꯥꯁꯤꯕꯨ ꯑꯩꯅ 94ꯗ ꯄꯣꯛꯍꯜꯂꯗꯤ ꯀꯔꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤꯅ ꯑꯃꯨꯛ ꯀꯩꯝꯇꯗꯤ ꯂꯥꯟꯅ ꯈꯟꯕꯤꯔꯝꯗ꯭ꯔꯦ ꯆꯍꯤ ꯃꯇꯥꯡꯁꯤꯅ ꯑꯗꯨꯝ ꯉꯥꯛꯄꯤꯔꯦ ꯃꯤꯌꯥꯝꯁꯨ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯃꯗꯨꯒꯤ ꯑꯔꯥꯟꯕꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯨꯝꯊꯣꯛꯆꯔꯒꯦ ꯍꯧꯖꯤꯛꯁꯦ ꯄꯥꯕ ꯍꯧꯕ ꯅꯠꯇꯦ ꯑꯗꯨꯅ ꯁ꯭ꯔꯤ ꯔꯥꯖꯀꯨꯃꯥꯔ ꯚꯨꯕꯣꯟ ꯁꯅꯥ ꯁꯤꯡ ꯈ꯭ꯔꯤꯁꯇꯒꯤ ꯀꯨꯝꯖꯥ 1981 ꯑꯣꯛꯇꯣꯕꯔ ꯇꯥꯡ 11ꯗ ꯏꯝꯐꯥꯜꯒꯤ ꯁꯦꯒꯥ ꯔꯣꯗ ꯀꯣꯟꯖꯦꯡ ꯍꯖꯥꯔꯤ ꯂꯩꯀꯥꯏꯗ ꯄꯣꯛꯈꯤ ꯑꯇꯩꯕꯨꯗꯤ ꯆꯨꯝꯃꯕꯅꯦꯕ ꯂꯣꯏꯅ ꯑꯗꯨꯒ 94ꯁꯦ 51ꯁꯤꯕꯨ 94ꯅ ꯄꯥꯔꯗꯤ ꯆꯍꯤ 10 ꯀꯩꯅꯣ ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯄꯣꯛꯍꯜꯂꯕ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯒꯅꯤ ꯔꯥꯖꯀꯨꯃꯥꯔꯅ ꯃꯥꯒꯤ ꯄꯣꯛꯄꯒꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯠꯁꯦ 1951ꯅꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯩ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯁꯦꯡꯗꯣꯛꯆꯔꯤ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯂꯥꯏꯔꯤꯛꯁꯤ ꯃꯅꯨꯡꯗ ꯌꯥꯎꯗꯕ ꯍꯥꯏꯌꯨ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯈꯔ ꯀꯟꯐ꯭ꯌꯨꯁ ꯇꯧꯕꯩ ꯋꯥꯅꯤ ꯑꯗꯨꯅ ꯁꯅꯥꯏꯕꯨꯡꯉꯣꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯀꯨꯏꯔꯕꯅꯤ ꯏꯔꯤꯁꯦ ꯁꯅꯥ ꯀꯣꯛꯆꯥꯎ ꯑꯃꯁꯨꯡ ꯚꯨꯠ ꯅꯤꯡꯊꯧ ꯍꯥꯏꯕꯁꯤ ꯁꯦꯔꯤꯁ ꯑꯣꯏꯅ ꯂꯥꯏꯔꯤꯛ 3 ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨ ꯑꯩ ꯈꯪꯖꯅꯤꯡꯕ ꯑꯃꯅ ꯁꯅꯥꯏꯕꯨꯡꯉꯣꯗꯁꯨ ꯑꯩ ꯍꯪꯒꯠꯆꯍꯧꯗ꯭ꯔꯦ ꯁꯤꯕꯨ ꯃꯅꯤꯄꯨꯔꯤ
subject มณิปุร government นะ happy ดับระฮับดับระให้ไปเสียไอ้ว่าหังมาสนายบัวนะชัวร์เลยนะดุมตาบีระมาก็ดิคุมบีโร่เชลเลบัสตีเอาหันจันนี้ไอ้เนี่ยยอมรับว่าตาละก็ดีมาเริ่มดีสิดาคุยกี่พุงกาวารีเอ็นนะอันจึงนั้นลีรัมบะจังไงวารีดูดะกี่เห็นนะมามัลยามละบะโมเรลขณะยามนะปีบะอ่างดะอดุนะปราศิปารักปดาไอ้น่ะการแล้วก็ปารัมบะตัวการไปยาละด้วยสิดีชนะกกเจ้าสิกิวารีสินะมาปุ่งอวยละกันดะอ่างสิดะคุยกี่อจุมบะโตหันบะอิชวรบุทธาจหันบะอะไรสิดายาวริเสปัมบีบุลูนะโตบะใช้สิดาชนะกกเจ้าของจงพุทธิงโตจากฉันแล้วก็ตุ่มบะตุ่มมากันดะหุยิกมาตำเดเมดิคอลไซน์จะขลับนี่นะนุ่งดังจากจาระนุหายเลยคุยเสียฮีซีโยบดะนะฮันดักตาอันนี้ผมคุยเป็นเจ็บแก่กี่ปุ่นบดะคุยมาเชียนเสียดิสคัสชันตรงนี้ให้บะคุยนุ่งดังดะจากยังจากฉันแล้วก็ตุ่มบะเชียมาชียามนะปุยยันอวยบะไอดีหูอวยบะให้บะตาเลยเอาตัวหมายตัวนั้นปุ๊กเสียคุยกินนุ่งทินกี่มาตั้งแต่แบรนด์ช่วยนะจาระกันนั้นนุ่งดังแต่ที่กะริกุมบะเบรดกุมบะข้าจาระกันตุ่มบะเสียไอเยี่ยงบะมาตั้งแต่ดูยามนุ่งไงบะอิชาเสียดูบอกคุยดีจากกิมีนี่นะจากจังก็จาระดีอิชาเสียวัดคุยเดินนิ่งเดินให้แต่ฉันนิ่งก็ดอกดูกี่ว่าดูกันโรลดูคิดจังวัดนี้huji atau aisu huji praktis tau re sahi ayo rabanina adu bu chanai bungogi masai sida magi chana kokso amasung putning thause ai pa kayam nungai masai sida chakcha manglak na dorim ne ba ngang se aduga manglak na basai sida buttu but ne na khallaga pomala ka to but oi helaga yamna poison oiba isada oiba adei but ai se ka sunate manglak na bani manglak na bai che manglak na raga mi siri ni Dr. Kamal chu manglak na raga si haidana magi kano da 33 years chu ba matamda adumaina aduga atopa misak kaya mam chu manglak na ba che aduga IDCDC de manglak na rure yamna thina manglak na rure madudagi hongna ai akhoi mana kano da mompa makha da thang thamo haina thang thamba du phana kuin thamam bani adu ji manglak na tre ai huji adu thamdre thang chu aduna asuki matik wae ba aina bukhali mangak na raga siba mission sidi asuki matik wana isa se leng ba chukam ngamde haba isa se akhoi ma ga ga tumina ba angang uri ngai wari ni ko khoi ma ga ga tumina ba da khoi ma chorom ba so ai adum ta ba adu akhoi ma chok pa ngamda adagi di kon thangda kamai torok pa noi na hai ba matamda ngachagi mangak na ba sida kano ngachagi kano se isa se loina ba muk aga ne akhoi ma soken to ba ai ngamdaba adu ko nangda phak aina ne chingtho aga ne sokpa ngamak ba da madu da ai isa se chok thaba si hogal aga chatpa ngamde ba mangak na ba se madu dagi aina ki hidanna thang thami adagi thabak ta khut thamganu hai akhoi gi angang ori ngai matamda thabak sida khut thamaga di adu ka chumong na te hai ba de explanation du de yang kana khangda banina tawai di haraga ta tokpa khutamba that means magi pulse to the poliba shoduga heart ki shoduga ani se hek test of matamda akhoi blood circulation che ngatang lepani hai doctor na hai chumbra kam chuma mani moina hairabanina aduna thabak ta khuthamganu ade phi ama phuri ama lelaga tumuka haiba akhoina matamdu da chak yam chabagi wari dudi kachu hairamde aduga ngasi medical science sa kholaga di ngarang na han su Dr. Boni ga iga wari sai sijagi kaino da lan samina bada ata khoi chingi mi sing sinane yam pun chiri ba adu ka jori ba sidi muine hena chuma me akhoi gi tamdal leba mi sing sina hena chumam dre habadi chingi mi di moidi yaman tana ayu angan bada chak charani hujitana mo breakfast heavy to haire mayam china medical science ta hairi se aduga nungdang che mamdri ngai ta chak chai ma moidi mamdri ngai ta chak chai hai ayambana akhoi de chu ai travel mayam ma tin nazari adu moidi mamdri ngai ta chak thui hai masina chu anamba macha pharamba oire koina Dr. Buni macha makna bhau puthok tana khoi wari sane ba adu hujikan de dem kari haire kano nungdang chak yam cha salaga tunganu tumsan ganu khongka kan 50 step ta or su chaluka hairi se medical science chung chokhalak panina
ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯅꯥꯏꯕꯨꯡꯉꯣꯒꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯥꯒꯤ ꯁꯅꯥꯀꯣꯛꯆꯥꯎ ꯑꯃꯁꯨꯡ ꯚꯨꯠ ꯅꯤꯡꯊꯧꯁꯦ ꯃꯁꯩꯁꯤꯗ ꯉꯁꯥꯏ ꯆꯥꯛ ꯌꯥꯝ ꯆꯥꯔꯒ ꯚꯨꯠꯇꯨꯅ ꯅꯝꯕ ꯃꯊꯛꯇ ꯅꯝꯊꯔ ꯃꯥ ꯂꯦꯡꯉꯝꯗꯕꯗꯣ ꯑꯩ ꯉꯁꯥꯏ ꯑꯩꯁꯨ ꯉꯝꯈꯤꯗꯕꯅꯦꯕ ꯃꯁꯤ ꯚꯨꯠꯇꯨꯒ ꯀꯩꯅꯣ ꯑꯅꯤꯁꯤ ꯀꯝꯄꯥꯔꯦꯇꯤꯞ ꯁ꯭ꯇꯗꯤ ꯑꯃ ꯇꯧꯔꯒ ꯚꯨꯠꯅꯦꯅ ꯂꯧꯍꯜꯂꯀꯥꯟꯗ ꯑꯉꯥꯡꯗꯨꯅ ꯀꯤꯕꯅꯦꯕ ꯑꯗꯨ ꯃꯪꯂꯥꯛꯇꯕ ꯑꯣꯏꯔꯝꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯚꯨꯠ ꯅꯤꯡꯊꯧ ꯑꯩꯅ ꯄꯟꯖꯅꯤꯡꯉꯤꯁꯦ ꯁꯅꯥꯀꯣꯛꯆꯥꯎ ꯑꯃꯗꯤ ꯚꯨꯠ ꯅꯤꯡꯊꯧ ꯍꯥꯏꯕꯁꯤꯒꯤ ꯋꯥꯔꯤꯁꯦ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯕ ꯑꯉꯥꯡꯗ ꯑꯗꯨ ꯑꯉꯥꯡꯁꯦ ꯃꯉꯥꯛꯅꯔꯔꯣꯏ ꯃꯥ ꯍꯥꯏꯕ ꯏꯜꯂꯅꯤ ꯑꯣꯖꯥꯅ ꯇꯥꯛꯑꯒꯗꯤ ꯍꯦꯟꯅꯁꯨ ꯂꯧꯕꯅꯦꯕ ꯑꯉꯥꯡꯁꯦ ꯍꯧꯖꯤꯛꯀꯥꯟ ꯃꯙꯧ ꯋꯥꯔꯤ ꯂꯤꯕ ꯊꯣꯛꯂꯛꯑꯔꯣꯏꯕ ꯀꯩꯁꯨ ꯖꯨꯛ ꯑꯃ ꯑꯣꯟꯈ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯃꯁꯦ ꯑꯩꯅ ꯍꯪꯒꯠꯆꯅꯤꯡꯉꯤꯁꯦ ꯁꯅꯥꯏꯕꯨꯡꯉꯣꯗꯁꯨ ꯏꯁꯥꯃꯛꯇꯤ ꯔꯥꯏꯇꯔꯅꯤꯅ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯨꯅ ꯁꯤꯕꯨ ꯁꯦꯂꯦꯕꯁꯇ ꯌꯥꯎꯗ꯭ꯔꯤꯕꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯜ ꯄꯤ ꯁ꯭ꯀꯨꯜꯗ ꯌꯥꯎꯗꯧ ꯅꯠꯇꯦ ꯁꯤꯗꯤ ꯀ꯭ꯂꯥꯁ 5 ꯀꯥ ꯇꯝꯃꯛꯄ ꯃꯩꯇꯩꯔꯣꯟꯒꯤ ꯈꯤꯇꯪ ꯀꯩꯅꯣ ꯋꯥꯔꯤ ꯂꯤꯕꯒꯤ ꯅꯤꯁꯥ ꯆꯨꯕꯅꯦꯕ ꯑꯩꯁꯨ ꯀꯨꯏꯅ ꯑꯣꯖꯥ ꯑꯣꯏꯔꯛꯄꯅꯤꯅ ꯈꯪꯉꯦ ꯑꯉꯥꯡꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯁꯦ ꯃꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯥꯛꯄꯤꯔꯒꯗꯤ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯀꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯦ ꯉꯁꯥꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯅ ꯏꯕꯤꯔꯤꯕ ꯉꯁꯥꯏꯒꯤ ꯑꯩꯅ ꯉꯁꯤ ꯄꯥꯖꯒꯗꯧꯔꯤꯕ ꯁꯅꯥꯀꯣꯛꯆꯥꯎ ꯑꯃꯁꯨꯡ ꯚꯨꯠ ꯅꯤꯡꯊꯧ ꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥꯅꯣ 11ꯔ ꯃꯁꯤꯗ 1 2 3 4 5 6 7 8 9 10 11 ꯆꯨꯝꯃꯦ ꯋꯥꯔꯤ 11ꯁꯤꯗ ꯂꯣꯏꯅꯃꯛ ꯈꯪꯍꯜꯂꯤꯑꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯦꯛꯖꯥꯝꯄꯜ ꯄꯤꯔꯒ ꯂꯥꯏ ꯌꯦꯛꯑꯒ ꯌꯥꯝ ꯑꯦꯇ꯭ꯔꯦꯛꯇꯤꯞꯁꯨ ꯑꯣꯏꯅ ꯄꯤꯔꯤꯑꯕ ꯑꯗꯨꯅ ꯑꯩ ꯋꯥꯔꯤꯁꯦ ꯑꯩ ꯆꯤꯊꯗꯅ ꯑꯩ ꯄꯥꯖꯔꯛꯑꯒꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯏꯃꯥ ꯑꯃꯨꯛꯇꯪ ꯂꯥꯏꯔꯤꯛꯇꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯎꯠꯄꯤꯔꯛꯑꯣ ꯁꯤꯅꯤ ꯈꯤꯇꯪꯒ ꯊꯥꯡꯒꯠꯄꯤꯔꯛꯑꯒꯦ ꯃꯌꯥꯏꯗ ꯇꯥꯗ꯭ꯔꯦ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯃꯌꯥꯝꯗ ꯍꯪꯒꯠꯄꯤꯔꯤꯁꯤ ꯃꯁꯤ ꯄꯥꯔꯨꯔꯀꯥꯟꯗ ꯑꯉꯥꯡꯁꯤꯡꯗ ꯌꯥꯝꯅ ꯈꯪꯍꯟꯅꯤꯡꯕ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯂꯦꯕꯁꯇ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯑꯃꯇꯪ ꯑꯩꯈꯣꯏ ꯈꯪꯕ ꯌꯥꯎꯕꯤꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯑꯣꯊꯔꯗ ꯑꯃꯨꯛ ꯔꯤꯆ ꯑꯥꯎꯠ ꯇꯧꯔꯒ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯒ ꯌꯥꯎꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯑꯗꯨꯒ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯔꯦꯀꯃꯦꯟ ꯇꯧꯕ ꯌꯥꯝꯅ ꯑꯉꯥꯡꯗ ꯀꯥꯟꯅꯒꯗꯕ ꯂꯥꯏꯔꯤꯛꯅꯤ ꯍꯥꯏꯕꯗꯨꯒꯤ ꯋꯥꯐꯝꯅꯤ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕꯁꯤ ꯑꯗꯒꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯣꯊꯔꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁꯅ ꯑꯣꯅꯔ ꯇꯧꯖꯔꯒ ꯈꯨꯗꯣꯜ ꯃꯆꯥ ꯑꯃꯇꯪ ꯊꯥꯔꯨꯕꯒꯤ ꯄꯤꯛꯆꯔꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯨꯛ ꯐꯖꯕ ꯃꯅꯤꯄꯨꯔꯤꯒꯤ ꯂꯤꯇꯔꯦꯆꯔꯁꯤꯗ ꯑꯃꯨꯛ ꯆꯤꯜꯗ꯭ꯔꯟꯒꯤ ꯐꯣꯀꯁ ꯇꯧꯔꯒ ꯏꯕꯤꯔꯛꯄ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯏꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯍꯧꯔꯛꯄꯗ ꯑꯣꯊꯔꯕꯨ ꯊꯥꯒꯠꯄ ꯑꯗꯒꯤ ꯑꯣꯅꯔ ꯇꯧꯕ ꯑꯁꯤꯅ ꯍꯧꯗꯣꯛꯆꯒꯦ ꯄꯤꯛꯆꯔ ꯑꯁꯤ ꯑꯃꯇꯪ ꯑꯩ ꯖꯨꯝ ꯇꯧꯖꯔꯛꯀꯦ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯑꯣꯊꯔꯒꯤꯗꯃꯛꯇ ꯂꯦꯐ ꯑꯦꯟ ꯔꯥꯏꯠ ꯊꯥꯕꯤꯔꯛꯎ R.K. ꯚꯨꯕꯣꯟꯁꯅꯥ ꯁꯅꯥꯀꯣꯛꯆꯥꯎ ꯑꯃꯁꯨꯡ ꯚꯨꯠ ꯅꯤꯡꯊꯧ ꯍꯥꯏꯅ ꯇꯥꯏꯇꯜ ꯑꯣꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯏꯃꯥꯅ ꯍꯧꯖꯤꯛ ꯄꯥꯕꯤꯔꯤ ꯑꯗꯨꯒ ꯃꯥꯅ ꯄꯨꯊꯣꯔꯛꯄ ꯂꯥꯏꯔꯤꯛ ꯑꯇꯩ ꯃꯌꯥꯝꯁꯨ ꯂꯩ ꯑꯗꯨꯒ ꯌꯥꯝꯅ ꯃꯥꯒꯤ ꯕꯥꯏꯑꯣꯗꯥꯇꯥ ꯄꯥꯔꯨꯕ ꯀꯥꯟꯗ ꯃꯥꯒꯤ ꯑꯍꯥꯟꯕ ꯄꯣꯏꯝꯁꯦ ꯃꯥꯅ 18 years ꯁꯨꯕ ꯀꯥꯟꯗ ꯐꯣꯡꯈꯤꯕꯅꯤ ꯈꯣꯡꯊꯥꯡ ꯍꯥꯏꯔꯤꯕꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯝꯅ ꯄꯣꯏꯇ꯭ꯔꯤ ꯄ꯭ꯔꯣꯁꯇ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯂꯩꯔꯛꯄ ꯑꯗꯣ ꯈꯣꯡꯊꯥꯡ ꯍꯥꯏꯔꯤꯕꯁꯤ 1969ꯗ ꯐꯣꯡꯈꯤꯕꯅꯤ ꯑꯗꯣ ꯑꯩꯅ ꯌꯥꯝꯅ ꯄꯥꯅꯤꯡꯕ ꯀꯔꯤꯅꯣ ꯏꯔꯝꯒꯗꯣꯏꯁꯦ 18 years ꯁꯨꯕꯒꯤ ꯋꯥꯈꯜꯅ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯍꯜꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯌꯥꯝꯅ ꯔꯤꯚ꯭ꯌꯨ ꯇꯧꯔꯀꯥꯟꯗ ꯌꯥꯝ ꯀꯥꯟꯅꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯔꯒ ꯄꯨꯝꯅꯃꯛ ꯄꯥꯕꯤꯔꯅꯤ ꯍꯥꯏꯕꯗ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥꯗ ꯁꯤꯟꯅꯖꯔꯒꯦ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯍꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯉꯁꯤ ꯍꯧꯖꯤꯛ ꯂꯧꯈꯠꯆꯗꯣꯔꯤꯕꯁꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯤꯡꯊꯣꯟ ꯑꯣꯏꯔꯤꯕ ꯁꯅꯥꯀꯣꯛꯆꯥꯎ ꯑꯃꯁꯨꯡ ꯚꯨꯠ ꯅꯤꯡꯊꯧꯁꯤꯅꯤ ꯑꯗꯣ ꯑꯩ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯑꯝꯇꯪ ꯍꯥꯟꯅ ꯑꯝꯇꯪ ꯎꯠꯆꯒꯦ ꯃꯤꯌꯥꯝꯗ ꯚꯨꯠꯅꯤ ꯃꯊꯛꯇ ꯐꯝꯃꯤꯁꯤꯅ ꯑꯗꯣ ꯃꯈꯥꯗ ꯍꯤꯞꯄꯤꯁꯤꯅ ꯁꯅꯥꯀꯣꯛꯆꯥꯎꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤ ꯎꯠꯂꯕ ꯃꯇꯨꯡꯗ ꯍꯧꯖꯔꯒꯦ ꯑꯌꯨꯛ ꯑꯃ ꯁꯅꯥꯀꯣꯛꯆꯥꯎ ꯁꯨꯃꯥꯡꯗ ꯅꯨꯡꯉꯥꯏꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯇꯞ
ตาเคยชนะบดามาชาดูชกทรมีอดุดกิงหักเลยระกะมาหักจากลำลักเลอีมุงเดจังดูนามานะทำลำบากมากิจากเชลตุโลยนะจะทกเลยโอกละดูนาอกตระดูนากนากิจากเลยริบะเกให้นะคอยที่ดูนาขักลำบากแต่ชุลโอยนะจะทกเลยมาฉันบดูเดสักมันดีนะฉันรู้บกิว่าบันเนว่าก็ว่าบันเนจากปุปิกทันนะกะจากชินบานะจากชินบากะชนะกกเจ้าโดจากจาบเหตุตกปะกะตุนิงลักละมีลำยายจะพักอมธาดูนะลงในหิทรมีอะไรหิตุนิงมันดนะเฮกหิทบากะคุยเดมาทบากตะกนาโนอมาขังพัมทะเรมาใช้บุตุไอดีมาแกนมาไงบะจากเพียงจากฉันมันกระดันชนะกกเจ้าขังเปรกขังอีกนาโนงัดชิมากิมาทบากตะมาชาพักระบาโนยเปียละบากูจูมูบะมาปามบมาตรังกาบันุปามาขังหูดันขังพัมทะเรกลิบเสชนะกกเจ้านันนุปาตัวนั้นมันในยังงี้มาหากิมามิดลาวีมามิตูหลังทริกหลังงี้มาชมดูกากลีลาลันหุยอะดูกะนาตอนชุมากิกุยดูมรีตาระกะยูดกิตารานะชาบมานะฮกดุงกิมากุยดงนะนักลอันนี้ดามุชินมูนะพริงจงงี้มุชินมูบะกุจูดูกะอารังบะอาราวบะมามิตุกะอามูบะเจ้าบะยูดกิตารานะชาบมานบะพริงจงบะกุยดูอุบดาชนะกกเจ้ากีบันนะชนะกกเจ้าโดกีบันนะรวยดามีอ่างนี้นะอาชากิมากิบุตกิอิมาจิเนชันมาพาวกิบะโตอดุนี่นะกนาโนชนะกกเจ้านะหังละมีไอ้บุตรนิงทงนี่นั่งไกโดบลักลิบะโนนั่งบุหัดบลักลิบะนี่กะรีกีอภบะมีไฮบะโดไอ้คุยนะทำบะปามติอภบะมีไฮบะมะไคไอ้คุยกิเยกนะบะนี่เยกนะบะอภบะมีกิมาชิงแหงกะเล็กลิบะมะไคไอ้คุยชนเทอดุนะนั่งบุชูฮัตกตะบะยาดะดุนะงัสิดีนั่งบุหัดบลักลิบะนี่อาชีหายระกับบุตรนาชนะกกเจ้ากิมัทบากตะพัมดารักปะโดอาชุมลุมทรักละมีชนะกกเจ้าน่ะมาชาดูนาเอ็ดอันนี้มักตะอมุกตั้งลิงนะนะบักกันนะหัวนารามีอดุงงำลำดีกันนะเหลานะบ่หัวนาบัดซุงมาโคทกลักเตรอดุบุตรนาดีมัทบากตะพัมทรักะซุมลุมทรักปะดุดาชนะกกเจ้าโดโชดพุนกันลักละมีบุตรนาดีชนะกกเจ้ากีงักชัมโดป้ายคิดุนะซุมเมชินบะเห็นจลักเดชนะกกเจ้ากระมเตาระกะบุตรเดกินันโทกันีขังลักเตรมาคงนักเอาเกตาวีทางกัดปังมเดมาคุณนัลางเกตาวีเลงบยาเดโชเดียซูมาซุมบุตรกีมาคุดอโศบดูนะเขารีดาเมตคีบดกีพุนบะเห็นจลักลีชนะกกเจ้ากรีตกดาบโนขังเดรอร่อยบดาอิชอร์บุไปอวยนะมาปุ่งนิงอันนี้ลงดันนิจารักลีอิชอร์ทุงละเรบุตรกีมันนิงดาบุตรตุนะดีอูดาบะชนะกกเจ้านะดีอูนะอิชอร์ดูเล็บตุนะเลยเรปุ่งนิงดาขังนะบะมาโรลอวยนะอิงกิตนะอิชอร์นะชนะกกเจ้าดาหังลักละมีกะเจ้าเรชนะกกเจ้าชอริบุงอยเอ็มบีโอพัตระบะตัมทีระบะบุตรอาชินะไอบุหาดกันนี่ให้ตุนะทบากตะพัมละกะเขารีเมลิบชินีอดูไอบุกไอโดไฮบโนอิชอริบุงอนะไอนะพะบะทบักโตบะตาระบดีไอนะนิงบะปุมบะปุนะมักทุงโบไอโดตักวิขีบะกิมาตุงอินะไอหักกกจอกทุกเสเกชนะกกจอกไฮสิอะโจบะกกะเซงะชิกิดีมันนิงดะคระตุมหันจาเกบุตรอาชิกะลำบากจันนะนะบะมากุมนะไอโยหักซังพะจาเกปังกันกันจาเกนั่งนันนิงบัดทุงเจโรอาชีหารัมละก็อิโชดูมักทุกเรขังเอาดันชนะกกเจ้ากิมาชาดูขังเจ้าเขาเลยมาชาดูขังเอาดันเจ้าเขาละประดับบุตรนะชนะกกเจ้ากิมาเขารีเมลัมบัดพัดนันทุกคะเรชนะกกเจ้าผู้เขาก็ตุนะเลพัดลักเลลุยนั่นน่ะชนะกกเจ้ากิมากกตุสุจอกโทรละก็มานันนิงจะขีบกิมาตุงอินะลุกคำลมดามันนิงดัดตุมลับเตาเรไงก็จะกินูชนะกกเจ้านะพุทธุดะให้รำงั้นสิดีนั่งกี่อร่อยเป็นนุ่มนี่นั่งก็ไอ้กันน้ำนักขินีกันนั่งงำบกี้ยังขินียังนักขินีบุตรลิงทอกโดพันจงทอกตุนะช
ชนะกกจอกมางดะลุกทรับเจ้าหน้าเหตุนำนาบกิพิบัมดัลไลเครบุตรกีมาชาดมัตรังไกมาพายกันมาคุบมเจ้าวิอามูบัตารานชาบมานบามาโกยโดนนักันดับพริ้งจงีมามิตุลาวระจุนัลังทริกลังชนะกกจอกจูอิชวรกิสักตีนะบุตรกุมนามาชาดูพเรมาโกกตุมานิงอมดัตุมลับเตารีมุนนายังนารำบดกิชนะกกจอกบุตรนิงทอกาอามานามาบุญน้ำนันบะพันจงชินดูนะเฮกตากรีอินารักเลยชนะกกจอกลงคราวเย็ดเจ้าวิลงคราวไว้ที่คุยกี่กันวะดะคุยกี่มุกนาชนะบดะสิจนะบะสักตีมันนี่บุตรตุนะเฮกตาอิลันเดบุตรตุนะชนะกกจอกนึงกงนะลังเกตาวิสิจูคุยกี่กันวะนี่มุกนาชนะบะกินี่ชนะกกจอกนะเฮกตาลังฮันเดปักท่านอะไรตัวนั้นมองหน้ากี่พิบัมตะกรีอินตัวนั้นนี่มังนามันอามากี่อาเซียงบะตันจางไงน่ะรักเลยอาสมน่ะอามันมุกอินอามูฮันดกตัวน่ะบะพนามาตามยามน่ะหกจินเครนงมาดกี้ใจโอลดกี้ทาดกี้ใจกะยาหกครับนกขังเดรกาวชิลักเลยอดูกุชนะกุเจ้าดีชอร์กิสักตียาวีมาชีบุตรดีขังเดsudah painting sih ngasih lagi buat ke mabani ni sih amtang ucap हो गया mangga wansa lai sina buat ni aduga aman sana kokjau ni sumain tau dana nongan pung tarupa ama mangan sinarapa kara-karangan thorapa matam duda buat ki mapanggalมายังขังตาเคลว่าแล้วดูนะมาหักจกทะเลมาชินะชนะกกเจ้าขังตัวเคลไอ้นี่มาจกทะเลให้ไปเสียชนะกกเจ้าขังตัวเคลแต่จ้าชินันทุกอันไปยาเด้ให้ดูนะชนะกกเจ้ามาพูดหนึ่งเท่าดูตาเรานะจับดูนะสิ่งสิ่งแล้วก็อุรุเลยนะทางกันแล้วก็อาจจะกี่ขังเอาดันอะไรบ้างแต่ดำท่าเดแล้วก็ไปนะมันนั่งกันดับบุตุกิมาทับแต่น้ำแล้วก็ชนะกกเจ้ากิมากกอาเจ้าบกี้atum balukham ai di ko ki maning thang balukham do maning dugi but dugi mapukta dak ngamja bithana sudarakle makok su makong su phajin khraga phaina namsing khraduna butu leng ba ngam khidre sana kok chaw gi lukham atum batuda butu gi mapukta lepta na kanna dak sujila pada butu gi mabuk akang batu khangau dana nuksitta bador nga hagle ga su launa ta khre sana kok จ้ามีกับขังโทกถอยไอ้ที่มาบุตุนันนับดุกันโอ้ยเร่มานังแม่อดุนะมาชาดูมังนะปุ่งลูบเลยปากแต่ดักชูบกิลุกคำดูอันนั้นว่าเผารักละมีมาโกกไปในอย่างละมีอดูบุการิชุตเอารำดาเรอิสงั้นสิดิสิรำกันนี่ดาsana kokเจ้านะมาทันตาชนจารมีไงฮักเลยแล้วก็sana kokเจ้าภาพตารักละมีจับตับตาใครจับชิลแล้วก็คุดตาเอ็กตาตุมชินขีบดกี้มหางาชีมังลักนักขีบนี้มาทั้งแต่ดีชนะกกเจ้าโดจักจาบะเฮ็ดตกปะกาตุมจะระรวยงาปวดท่าจะระก็ตุมจะระกี่ให้นะมาปุกนิงดาจับยุงนักขันขีรมสิดาชนะกกเจ้ากีวารีสิโลชินจาระสิดาปีริบะโมเรลเชไอเป็นน้ำมาสักเชงนะอุตนะไฮเจดีมียามเดปีรมริบะปอกเจนเชอดุนะอ่างเดชุกุมบะเชตัมบีบะอามาจานนี้เงี้ยนะปังชาจัดสันบ่าวจิเกี่ยงางนะทั้งนี้เงี้ยนะปักทักจันบ่าอะไรมากีมาทำนี่มาทำนั่นเจ้าให้บักขังเดนะมากีกันนะมากีบอดี้ดูเดชุมากีดิสซิปลินจะกลายรักปัดโตอาดูกิเลสันดูนี่ให้น้ำยามนะส่วนดุมขังบีรำกันนี่เห็นนะขังบีรำกันนี่อาดูนะลาริกเช่การิกุบัตตัมบีรำดับตาแล้วก็สู้อาหารชิงนะเบงโกลีเดชูดูก็ไม่ใช่เมกเดชูอีระบันนี่นะเลยบีระก็งานสิ่งเดียเห็นนะที่สังกิวอาจาก็สิ่งเดียตาอันบีระก็ดีอันโนมาได้ปรามป่าไปแล้วก็ชุเลยวันนั้นเต้มาสิยำนักการนักเนี่ยนักขันใจมาทั้งกี่สิ่งนั้นนงเลยพาบะนงเลยดีนงเลยนะคุยกันว่านงเลยนุ่งชิ้นได้นะคุยก็ได้ให้นะให้กันได้บ้านเนาะอาดูนะนงเลยชี้ยำนะกี่บางทีมาสักวันละบ้าอุรุเลยฉันละก็พี่รอนปุขัดป้ามีบ่าวดานนงเลยนะปุขัดนะ
ꯑꯩꯈꯣꯏꯒꯤ ꯁꯣꯔꯥꯔꯦꯟꯒ ꯈꯣꯔꯤꯐꯥꯕꯒꯒꯤ ꯋꯥꯔꯤ ꯆꯥꯎꯅ ꯂꯩꯔꯤꯅꯤ ꯑꯗꯣ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯑꯀꯟꯕ ꯀꯩꯅꯣ ꯑꯃꯅꯤ ꯅꯨꯡꯁꯤꯠ ꯑꯃꯅꯤ ꯉꯁꯤꯗꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒ ꯁꯥꯟꯅꯔꯨꯒꯦ ꯅꯨꯡꯁꯥ ꯈꯔ ꯂꯩꯊꯔꯛꯄꯗ ꯁꯅꯥꯀꯣꯛꯆꯥꯎꯁꯨ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯂꯝꯄꯥꯛ ꯃꯆꯥꯗꯨꯗ ꯊꯣꯔꯛꯂꯦ ꯃꯥꯒꯤ ꯂꯦꯡꯒꯥ ꯑꯣꯏꯕ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯌꯨꯝꯊꯪꯅꯕꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯨ ꯂꯣꯏꯅ ꯌꯥꯌꯥ ꯂꯥꯡꯗꯨꯅ ꯃꯔꯤ ꯃꯔꯤ ꯁꯥꯟꯅꯕ ꯆꯦꯟꯊꯣꯛꯅꯔꯛꯂꯦ ꯑꯁꯤꯅ ꯃꯃꯥꯡꯉꯩꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯃꯃꯥꯟꯅꯕ ꯃꯄꯤ ꯌꯥꯝꯅ ꯁꯥꯟꯅꯃꯤꯟꯅꯕ ꯑꯗꯨꯒ ꯉꯁꯤꯗꯤ ꯄꯪꯎ ꯎꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡꯁꯦ ꯐ꯭ꯔꯤꯂꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯂꯤ ꯁꯥꯟꯅꯕꯁꯦ ꯐꯪꯖꯗ꯭ꯔꯦ ꯍꯥꯏꯗꯤ ꯍꯣꯝꯋꯥꯔꯛꯀ ꯀꯔꯤꯒ ꯇꯧꯅꯕ ꯇ꯭ꯌꯨꯁꯟ ꯊꯤꯟꯕ ꯀꯩꯗꯧꯕ ꯃꯃꯥ ꯃꯄꯥꯅ ꯄꯣꯔꯒ ꯇꯣꯉꯥꯟꯅ ꯃꯆꯥ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯦ ꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯁꯛꯇꯤꯗꯣ ꯌꯧꯅ ꯁꯥꯟꯅꯖꯕꯁꯦ ꯐꯪꯗ꯭ꯔꯦ ꯉꯁꯤꯒꯤꯗꯤ ꯑꯣꯜꯂꯛꯑꯦ ꯑꯗꯣ ꯃꯔꯤ ꯃꯔꯤ ꯆꯦꯟꯊꯣꯛꯅꯔꯛꯂꯦ ꯀꯔꯤ ꯁꯥꯟꯅꯁꯤꯒꯦ ꯃꯈꯣꯏ ꯃꯁꯦꯜ ꯍꯪꯅꯔꯝꯃꯤ ꯑꯃꯥꯡꯀꯣꯏ ꯇꯥꯟꯅꯕꯤ ꯁꯥꯟꯅꯁꯦ ꯑꯩꯈꯣꯏꯁꯨ ꯁꯥꯟꯅꯔꯛꯏ ꯃꯁꯤꯒꯤ ꯑꯃꯥꯡꯀꯣꯏꯔꯦꯡ ꯁꯥꯟꯅꯕ ꯍꯥꯏꯗꯅ ꯀꯅꯥꯅ ꯃꯥꯡꯉꯤ ꯀꯅꯥꯅ ꯁꯦꯡꯉꯦꯅ ꯀꯅꯥꯅ ꯃꯥꯡꯅꯤ ꯁꯅꯥꯀꯣꯛꯆꯥꯎꯅ ꯌꯥꯔꯦ ꯌꯥꯔꯦ ꯁꯣꯛꯄꯤꯔꯣ ꯍꯥꯏꯅ ꯑꯉꯥꯡ ꯃꯌꯥꯝ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯑꯃꯥꯡꯕꯁꯤꯅ ꯃꯤ ꯇꯥꯟꯅꯔ ꯁꯣꯛꯇꯧꯕ ꯃꯌꯥꯝꯅ ꯆꯦꯟꯗꯧꯕ ꯁꯅꯥꯀꯣꯛꯆꯥꯎꯁꯨ ꯑꯃꯕꯨ ꯁꯣꯛꯄ ꯐꯪꯂꯕꯗꯤ ꯃꯥ ꯑꯃꯨꯛ ꯁꯦꯡꯗꯧꯔꯤꯕꯅꯤꯅ ꯑꯃ ꯍꯦꯛꯇ ꯁꯣꯛꯄ ꯐꯪꯅꯕ ꯑꯉꯥꯡ ꯃꯌꯥꯝꯗꯣ ꯂꯝꯄꯥꯛ ꯃꯆꯥꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯇꯥꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯌꯥ ꯂꯥꯡꯅ ꯁꯥꯟꯅꯔꯝꯃꯤ ꯈꯪꯍꯧꯗꯅ ꯅꯣꯡꯂꯩ ꯃꯆꯥ ꯑꯃ ꯂꯝꯄꯥꯛꯇꯒꯤ ꯀꯥꯆꯤꯟ ꯃꯣꯡꯁꯣꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯅ ꯍꯨꯡꯂꯛꯂꯒ ꯑꯉꯥꯡꯁꯤꯡ ꯃꯔꯛꯇꯨꯗ ꯍꯨꯝꯖꯤꯜꯂꯛꯂꯦ ꯅꯣꯡꯂꯩ ꯑꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯎꯔꯨ ꯂꯩꯔꯒ ꯑꯗꯨꯝ ꯆꯪꯉꯛꯄ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤꯠ ꯃꯈꯜ ꯑꯃꯅꯤ ꯅꯨꯡꯁꯥꯅꯒ ꯈꯔ ꯁꯥꯕꯒ ꯅꯣꯡꯂꯩ ꯃꯆꯥꯗꯨ ꯎꯔꯨ ꯂꯩꯅ ꯂꯥꯛꯄꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯃꯥꯡꯒꯣꯏ ꯇꯥꯟꯅꯕꯒꯤ ꯆꯦꯜꯂꯝꯕꯒꯤ ꯅꯥꯀꯜ ꯑꯃꯗ ꯆꯦꯟꯊꯣꯛꯂꯒ ꯀꯤꯗꯨꯅ ꯄꯨꯂꯞ ꯇꯥꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯍꯥꯏꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯦ ꯂꯥꯛꯑꯒꯗꯤ ꯃꯥꯌꯣꯛꯅꯒꯅꯨ ꯑꯗꯨꯅ ꯇꯨꯡ ꯍꯟꯗꯣꯛꯎ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯝ ꯇꯥꯛꯄꯤꯔꯛꯏ ꯂꯥꯏꯅꯤ ꯑꯉꯥꯡ ꯈꯔꯅ ꯂꯥꯎꯔꯛꯂꯝꯃꯤ ꯉꯥꯏꯈꯣ ꯑꯩ ꯇꯧꯒꯦ ꯁꯅꯥꯀꯣꯛꯆꯥꯎꯅ ꯅꯣꯡꯂꯩꯗꯨ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ ꯆꯪꯈꯤꯅꯨ ꯁꯅꯥꯀꯣꯛꯆꯥꯎ ꯆꯪꯈꯤꯅු ꯅꯪ ꯅꯣꯡꯂꯩꯗꯨꯅ ꯆꯦꯟꯖꯈꯤꯅꯤ ꯑꯩ ꯅꯣꯡꯂꯩꯅ ꯄꯨꯈꯠꯈ꯭ꯔꯒꯗꯤ ꯍꯜꯂꯛꯄꯗꯗꯤ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯉꯥꯎꯏ ꯐꯩ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯊꯥꯖꯅꯕ ꯑꯃꯁꯨ ꯂꯥꯏꯑꯣꯛꯅꯕ ꯍꯥꯏꯅ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯆꯪꯈꯤꯅꯨ ꯁꯅꯥꯀꯣꯛꯆꯥꯎ ꯆꯪꯈꯤꯅු ꯅꯪꯁꯨ ꯅꯣꯡꯂꯩꯗꯨꯅ ꯆꯦꯟꯖꯈꯤꯅꯤ ꯑꯉꯥꯡ ꯑꯇꯩꯅ ꯂꯥꯎꯔꯛꯏ ꯀꯩꯁꯨ ꯇꯧꯔꯣꯏ ꯁꯅꯥꯀꯣꯛꯆꯥꯎꯅ ꯈꯨꯝꯂꯛꯏ ꯁꯅꯥꯀꯣꯛꯆꯥꯎꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗ ꯅꯣꯡꯂꯩꯗꯨꯁꯨ ꯃꯐꯝ ꯍꯦꯟꯗꯣꯛꯇꯨꯅ ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩꯔꯦ ꯑꯉꯥꯡ ꯃꯌꯥꯝꯗꯨ ꯀꯔꯤ ꯊꯣꯛꯂꯒꯕ ꯍꯥꯏꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯗꯤ ꯅꯣꯡꯂꯩꯗꯨ ꯌꯦꯡꯉꯒ ꯂꯩꯕ ꯁꯅꯥꯀꯣꯛꯆꯥꯎꯅ ꯅꯣꯡꯂꯩꯗꯨꯗ ꯃꯨꯟꯅ ꯌꯦꯡꯁꯤꯟꯕꯗ ꯂꯥꯏ ꯃꯆꯥ ꯑꯃꯅ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯗꯨ ꯎꯔꯦ ꯂꯥꯏ ꯃꯆꯥ ꯑꯃ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯗꯨ ꯎꯔꯦ ꯅꯪ ꯀꯩꯗꯧꯉꯩ ꯂꯥꯛꯂꯤꯅꯣ ꯑꯩꯁꯨ ꯅꯈꯣꯏꯒ ꯁꯥꯟꯅꯃꯤꯟꯅꯅꯤꯡꯗꯨꯅ ꯂꯥꯛꯄꯅꯤ ꯅꯪꯗꯤ ꯂꯥꯏꯅꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯒ ꯁꯥꯟꯅꯃꯤꯟꯅꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩ ꯁꯥꯟꯅꯕ ꯌꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯅꯣꯡꯂꯩ ꯃꯆꯥ ꯑꯣꯜꯂꯒ ꯊꯣꯛꯂꯛꯏꯕꯅꯤ ꯑꯩꯗꯤ ꯂꯥꯏꯅ ꯑꯣꯟꯕꯅꯦꯅ ꯃꯇꯝꯗꯨꯗ ꯆꯞ ꯌꯨꯡꯅ ꯊꯥꯖꯅꯕ ꯑꯃꯥꯡꯒꯣꯏ ꯇꯥꯟꯅꯕꯗ ꯑꯩꯁꯨ ꯈꯔ ꯌꯥꯎꯒꯦ ꯁꯅꯥꯀꯣꯛꯆꯥꯎꯅ ꯃꯈꯨꯠꯣ ꯃꯁꯥꯑꯣ ꯅꯣꯡꯂꯩꯗꯨꯒ ꯋꯥꯔꯤ ꯁꯥꯕ ꯃꯥꯟꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯑꯉꯥꯡ ꯑꯇꯩꯅ ꯍꯪꯅꯔꯛꯂꯝꯃꯤ ꯁꯅꯥꯀꯣꯛꯆꯥꯎ ꯀꯩꯗꯧꯔꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯁꯅꯥꯀꯣꯛꯆꯥꯎꯅ ꯈꯨꯝꯂꯛꯏ ꯑꯗꯨꯗꯒꯤ ꯅꯣꯡꯂꯩꯗꯨꯗ ꯍꯥꯏꯔꯛꯏ ꯐꯔꯦ ꯅꯪꯒ ꯑꯩꯒ ꯑꯃꯥꯡꯒꯣꯏ ꯇꯥꯟꯅꯕꯤ ꯁꯥꯟꯅꯔꯁꯦ ꯏꯃꯥꯟꯅꯕ ꯑꯇꯩꯁꯤꯗꯤ ꯀꯤꯅꯤ ꯅꯈꯣꯏ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯐꯝꯃꯨꯀꯣ ꯀꯤꯒꯅꯣ ꯁꯅꯥꯀꯣꯛꯆꯥꯎꯅ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯉꯥꯡꯁꯤꯡꯗꯣ ꯄꯨꯂꯞ ꯇꯥꯁꯤꯜꯂꯒ ꯐꯝꯂꯝꯃꯤ ꯑꯗꯨꯗꯒꯤ ꯁꯅꯥꯀꯣꯛꯆꯥꯎꯒ ꯅꯣꯡꯂꯩꯗꯨꯒ ꯑꯃꯥꯡꯒꯣꯏ ꯇꯥꯟꯅꯕꯤ ꯁꯥꯟꯅꯔꯛꯂꯦ ꯅꯣꯡꯂꯩꯅ ꯑꯃꯨꯛ ꯎꯔꯨ ꯂꯩꯅ ꯇꯥꯜꯂꯤ ꯁꯅꯥꯀꯣꯛꯆꯥꯎꯅ ꯑꯃꯨꯛ ꯇꯥꯜꯂꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯑꯉꯥꯡ ꯃꯌꯥꯝ ꯀꯤꯕꯣꯏ ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯅꯔꯛꯂꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯅꯥꯀꯣꯛꯆꯥꯎꯅ ꯅꯣꯡꯂꯩꯗꯨꯗ ꯍꯥꯏꯔꯝꯃꯤ ꯋꯥꯔꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯤ ꯑꯩꯗꯤ ꯋꯥꯗꯦ ꯇꯥꯟꯅꯈꯤꯁꯤ ꯌꯥꯔꯣꯏ ꯅꯣꯡꯂꯩꯅ ꯈꯨꯝꯂꯛꯏ ꯐꯔꯦ ꯅꯪꯅ ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯐꯨꯔꯤꯈꯥꯎ ꯃꯅꯨꯡꯁꯤꯗ ꯍꯨꯝꯖꯤꯜꯂꯛꯎꯅꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯃꯨꯛ ꯁꯥꯟꯅꯁꯤ ꯁꯅꯥꯀꯣꯛꯆꯥꯎꯅ ꯍꯥꯏꯔꯝꯃꯤ ꯅꯣꯡꯂꯩꯗꯨ ꯎꯔꯨ ꯂꯩꯔꯒ ꯄꯤꯛꯁꯜꯂꯒ ꯁꯅꯥꯀꯣꯛꯆꯥꯎꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯈꯥꯎ ꯃꯅꯨꯡꯗ ꯍꯨꯝꯖꯤꯟꯈ꯭ꯔꯦ ꯅꯣꯡꯂꯩꯗꯨꯅ ꯃꯥꯒꯤ ꯐꯨꯔꯤꯈꯥꯎ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯁꯅꯥꯀꯣꯛꯆꯥꯎꯅ ꯃꯈꯨꯠ ꯍꯨꯝꯖꯤꯟꯈꯤꯗꯨꯅ ꯅꯣꯡꯂꯩꯗꯨꯕꯨ ꯈꯨꯗꯛꯇ ꯇꯥꯞ ꯐꯥꯔꯦ ꯅꯣꯡꯂꯩꯗꯨꯅ ꯂꯥꯎꯔꯛꯏ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯑꯗꯨꯗꯤ ꯅꯍꯥꯛ ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯅꯕꯗ ꯑꯃꯨꯛ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯔꯣꯏ ꯅꯣꯡꯂꯩꯅ ꯈꯨꯝꯂꯛꯏ ꯑꯗꯨꯗꯒꯤ ꯁꯅꯥꯀꯣꯛꯆꯥꯎꯅ ꯅꯣꯡꯂꯩꯗꯨꯕꯨ ꯃꯣꯡꯁꯣꯡ ꯑꯃꯗꯒꯤ
ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯅꯨ ꯍꯥꯏꯔꯒ ꯊꯥꯗꯣꯛꯄꯤꯔꯨꯔꯦ ꯍꯌꯦꯡ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯅꯨꯡꯁꯥ ꯀꯜꯂꯤꯉꯩꯗ ꯃꯣꯡꯁꯣꯡ ꯅꯥꯛꯇ ꯁꯥꯟꯅꯔꯒꯨꯝꯁꯤꯀꯣ ꯂꯥꯏ ꯐꯠꯇꯕ ꯊꯦꯡꯅꯒꯅꯤ ꯍꯥꯏꯔꯒ ꯁꯅꯥꯀꯣꯛꯆꯥꯎꯗꯣ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯗꯒꯤ ꯀꯥꯏꯅꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯁꯅꯥꯀꯣꯛꯆꯥꯎꯕꯨ ꯅꯣꯡꯂꯩꯕꯨ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯅꯣꯡꯂꯩ ꯉꯝꯕ ꯀꯧꯔꯁꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯣꯡꯂꯩ ꯉꯝꯕ ꯍꯥꯏꯔꯒꯁꯨ ꯈꯪꯅꯈꯤꯔꯝꯃꯤ ꯁꯤꯗ ꯃꯥꯅ ꯃꯥꯒꯤ ꯁꯛꯇꯤꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯅ ꯍꯥꯏꯕꯨ ꯃꯥꯁꯦ ꯂꯥꯏ ꯌꯥꯝ ꯊꯥꯖꯕ ꯑꯗꯨꯒ ꯏꯁꯣꯔꯅ ꯆꯥꯟꯕ ꯃꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛꯁꯤ ꯑꯣꯏꯕ ꯑꯗꯨꯗꯤ ꯏꯁꯣꯔꯕꯨ ꯊꯥꯖꯁꯤ ꯍꯥꯏꯕ ꯃꯣꯔꯦꯜꯁꯤꯅꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯕꯨ ꯏꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔ ꯏꯄ꯭ꯋꯥ ꯏꯕꯨꯡꯉꯣꯅ ꯄꯤꯔꯤꯕ ꯃꯣꯔꯦꯜꯁꯦ ꯚꯨꯕꯣꯟ ꯁꯅꯥꯅ ꯄꯤꯔꯤꯕ ꯃꯣꯔꯦꯜꯁꯦ ꯃꯁꯤꯒꯤ ꯃꯣꯔꯦꯜꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯕꯨ ꯏꯁꯣꯔ ꯅꯤꯡꯕ ꯍꯥꯏꯕꯁꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯣꯔꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤ ꯇꯥꯒꯗꯕ ꯗꯣꯁꯥ ꯂꯩꯔꯕꯁꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯕꯤ ꯍꯥꯏꯕꯒꯤ ꯏꯁꯣꯔ ꯊꯥꯖꯕ ꯍꯥꯏꯕꯁꯤꯗꯤ ꯂꯦꯝꯅ ꯃꯥꯡꯗ꯭ꯔꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯁꯤꯒꯤ ꯄꯔꯥꯁꯤꯅ ꯄꯤ ꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯕ꯭ꯔꯦꯛ ꯑꯝꯇꯪ ꯂꯧꯖꯒꯦ ꯑꯗꯨꯒ ꯑꯩ ꯃꯈꯥꯒꯤ ꯃꯔꯣꯜ ꯊꯣꯛꯄ ꯍꯩꯅꯧ ꯄꯥꯝꯕꯤꯁꯤꯗ ꯄꯤꯔꯤꯕ ꯃꯣꯔꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯎꯄꯥꯟ ꯋꯥꯄꯥꯟ ꯌꯥꯟꯊꯠꯄ ꯍꯧꯖꯤꯛꯀ ꯌꯥꯝ ꯆꯨꯅꯕ ꯑꯃꯅꯤ ꯃꯁꯤ ꯑꯃꯨꯛ ꯄꯥꯖꯔꯛꯀꯦ ꯑꯗꯨꯅ ꯃꯤꯅꯤꯠ 5 ꯈꯛꯇꯪ ꯄꯣꯊꯥꯖꯒꯦ ꯑꯗꯨ Okay. ꯑꯩꯒꯤꯁꯦ ꯃ꯭ꯌꯨꯠꯇ ꯂꯩꯔꯝꯃꯦ ꯏꯃꯥꯅ ꯕ꯭ꯔꯦꯛ ꯂꯧꯔꯤꯉꯩꯁꯤꯗ ꯑꯩꯅ ꯑꯣꯊꯔꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯍꯥꯏꯖꯔꯛꯀꯦ ꯏꯃꯥ ꯕ꯭ꯔꯦꯛ ꯂꯧꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯑꯣꯀꯦ ꯑꯩꯈꯣꯏ ꯏꯃꯥ ꯉꯥꯛꯇꯪ ꯄꯣꯊꯥꯈꯤꯁꯅꯨ ꯑꯩꯈꯣꯏꯒꯤ ꯑꯣꯊꯔꯒꯤ ꯃꯔꯝꯗ ꯑꯩ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯔꯥꯖꯀꯨꯃꯥꯔ ꯚꯨꯕꯣꯟ ꯁꯅꯥ ꯁꯤꯡ ꯃꯥꯁꯤ ꯏꯃꯥꯅ ꯉꯁꯥꯏ ꯁꯨ ꯄꯟꯕꯤꯈ꯭ꯔꯦ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯔꯤꯛ 11 1951 ꯁꯦꯒꯥ ꯔꯣꯗ ꯀꯣꯟꯖꯦꯡ ꯍꯖꯥꯔꯤ ꯂꯩꯀꯥꯏ ꯏꯝꯐꯥꯜꯗ ꯄꯣꯛꯄꯅꯤ ꯑꯗꯨꯒ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯥꯁꯤ ꯃꯥꯒꯤ ꯃꯦꯇꯔꯅꯦꯜ ꯑꯪꯀꯜ ꯄꯨꯈ꯭ꯔꯝꯕꯝ ꯆꯥꯎꯕꯁꯤꯡ ꯒꯤꯗ ꯂꯩꯔꯀꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯃꯛꯏ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯥꯖꯩ ꯀ꯭ꯂꯥꯁ 4ꯒ 5ꯒꯁꯦ ꯁꯦꯒꯥ ꯔꯣꯗ ꯄ꯭ꯔꯥꯏꯃꯔꯤ ꯁ꯭ꯀꯨꯜꯗ ꯇꯝꯃꯀꯥꯟꯗ ꯔꯥꯝꯂꯥꯜ ꯄꯥꯎꯜ ꯍꯥꯏ ꯁ꯭ꯀꯨꯜ ꯀꯩꯁꯥꯝꯊꯣꯡꯗ ꯀ꯭ꯂꯥꯁ 10 ꯐꯥꯎ ꯃꯈꯥ ꯆꯠꯊꯈꯤ 1967ꯗ ꯃꯦꯇ꯭ꯔꯤꯛ ꯊꯥꯔꯕ ꯃꯇꯨꯡꯗ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁ ꯑꯣꯅꯔꯁ ꯏꯝꯐꯥꯜ ꯀꯣꯂꯦꯖꯇꯒꯤ 1972ꯗ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯤꯟꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯒꯨꯋꯥꯍꯥꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯗ ꯃꯥꯁꯇꯔ ꯇꯝꯃꯒ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯇ 1977ꯗ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯏꯝꯐꯥꯜ ꯑꯔꯕꯟ ꯀꯣꯑꯣꯄꯔꯦꯇꯤꯚ ꯕꯦꯡꯛ ꯂꯤꯃꯤꯇꯦꯗꯇ ꯄ꯭ꯔꯣꯕꯦꯁꯅꯔꯤ ꯑꯣꯐꯤꯁꯔ ꯑꯣꯏꯅ ꯊꯕꯛ ꯆꯠꯊꯈꯤ ꯑꯗꯨꯒ ꯕꯦꯡꯛꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯃꯦꯅꯦꯖꯔ ꯑꯣꯏꯅ 2013ꯗ ꯔꯤꯇꯥꯌꯔ ꯇꯧꯈꯤꯕꯅꯤ ꯑꯗꯒꯤ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯁꯤꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯗꯒꯤ ꯊꯕꯛ ꯇꯧꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯑꯗꯨꯕꯨ ꯁꯥꯍꯤꯇ꯭ꯌ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯆꯔꯁꯤꯗ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯥꯁꯦ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯂꯩꯔꯛꯄ ꯑꯗꯨꯅ ꯏꯕꯁꯤ ꯑꯗꯨꯝ ꯃꯥꯅ ꯂꯦꯞꯄꯛꯇꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯐꯥꯔꯁ ꯄꯣꯏꯝꯁꯤꯡ ꯑꯩꯅꯁꯨ ꯄꯟꯖꯈ꯭ꯔꯦ ꯈꯣꯟꯊꯥꯡ ꯍꯥꯏꯔꯤꯕꯁꯦ 1969 ꯍꯥꯏꯕꯗꯤ ꯃꯥꯅ ꯆꯍꯤ 53ꯃꯨꯛ ꯁꯨꯔꯛꯄ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯁꯤꯅ ꯑꯍꯥꯟꯕ ꯄꯕ꯭ꯂꯤꯁ ꯇꯧꯔꯛꯑꯒꯗꯤ ꯃꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯀꯌꯥꯝ ꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯄꯕ꯭ꯂꯤꯀꯦꯁꯟꯁꯤ ꯇꯧꯕꯒꯤ ꯃꯃꯥꯡꯗ ꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯕ꯭ꯂꯤꯛꯇ ꯁꯦꯌꯔ ꯇꯧꯔꯛꯄꯁꯤꯅ ꯑꯃꯨꯛ ꯀꯣꯟꯅ ꯇꯧꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯑꯗꯨꯅ ꯃꯥꯅ ꯏꯕꯁꯤ ꯑꯗꯨꯝ ꯌꯥꯝꯅ ꯅꯧꯔꯤꯉꯩꯗꯒꯤ ꯏꯕ ꯍꯧꯔꯛꯄ
dagi dumana thabak tong na dagi larik tamna dumasi yamna social work haitare ko upliftment of Manipuri literature romda activity se tawirei Naharol Sahitya Premi Samiti Haribasi Sidamas 1970-71 adaida dumasi member oirakpagi ni aduna akoina yamna masida tamjaningai oirisi akoina ki thabak tawraga so akoina pamjaba work se site tawba aduna akoigi maru hullakanda kano oiba haitare ko aduna akoigi yengbiriba yang youth mayamna masidagi akoina larik tamba nataba akoina pamjaba sudum tawba masina akoi mioibagi mapung phaba adugumba oirakani dagi imana ready oirakanda dum ima haibirauko ai adum tension jage okay adudi aina larik maming kitang share tawjage aduga ima amuk ready oirakanda ma pukhatjarake koi mase yam sibani ma akoi mayamgi damakta Saturday kudingi soidana tawbi adugu ma handak dum break khaga lawba masina amuk paba sida hena keno haitare ko pothaba marakta potharaga amuk phaba haitare adugumbani aduna ima isingam tang thakpiyu huziki akoigi larik maming se tang panjage aduga akoi mayam yenkhatminarakanda paminasi Jarasandh hariba poetry si 1991 da phongkhibani Mummy Singh Pambom Singh 1996 da Mai Mamgera Buddhi Mamgera 1999 da masi imana pabikhre Sana Kokchau children's book story book masi 1999 da phongkhibani Aikhoi Punna Nokminna si masi namu translation ni 2000 the Pongbiki Asangba Unagi Mami poetry 2002 the Pongbiki Mai Ising Nungsit Leibak Atia poetry 2006 the Pongbiki Tarang or Akas collection of poem translated in Manipuri Masina translation ni 2010 the Sajibugi Mairi December 2010 the Pongbiki poetry Sana Kokchau amasung Bhut Ningthau masi imana hujik lokhatpiriba children gi story books in November 2012 the phongkhibani Kelaba Una Singh December 2014 duna akoigi author si Una leaves se yamna important oiba mangonda yamna nungsiba ra haina aina khanjai magi title sing sikki laba Una Singh adagi asangba unagi mami kain hairaga smaina torpase ai ima pukhatjarake imana makhatana pabina bagi tamakta ai adum haujanjarage kariginoida amuk wadringai sida ama natraga ani di loichanja horagena adubu paba sida thuna pasangragadi imanabi kharana su yamna tamalle kaina dum nungsibidana haibirakpa yawi aduda kitang tablamna paragadi ngasagi explain tongningsba angangsina khaningba du khara phagadra aigi nature su oiba ga loinana duain puna mangna ngakpigani marol thokpa hinau pambi haiba marol thokpa hinau pambi se marol thon dorini kabina haibachi lairiba akogi nonglei nungsit phawbada wangangna bangam mibani ngamaga mihoibada morel ama pibase aduna akogi marol thokpa hinau pambi sida nature nungsianba aduga ngasi nature na khoida kari pige se khanghanba sigi kanone akogi morel se sini sida pidori se pathajarak nungthil lama kalen gi maisa khangbada waraduna sana kokchauna urumdang haktang hangchik lang duna pothage haiduna makhoigi mamang thangba inkolgi katinda hoba
Jahi lira ba chao kraba hino pambi dugi makong da phamtharak lami long na hipla duna sana kok chao na hino pambi dugi chao kraba masa mareng asang ba mana sing amadi charung pali ba hino sing du da munna kwere lei duna ngak na yang lami tuk launa khangau dana mamun phara ba chau ba hino ama sana kok chao gi nakan da napi mathak ta tarak lami hino ga kelak pasidi makon ga si hogra jani aduna sana kok chao na ngak sangang na mullaba hajau du tak phungalaga chana na ba chike hek torok pada khanglao laurak lami ngai ko sana kok chao khampre khangi kon ba thungda ba hajau pambi dugi makongda phi ama thara duna hibli badi mathantani kanagi makol no hojiki dubo koirei laina yengbada akoibada kalamta su udre kiganu amo hairaklami aini nang nungai na pothari ba hino pambi isani hino pambi masado di masagi sana kok chong na hipi ba sigi masi chapter je lamai sang dok tringai da sigi koyi drawing si da yi ba se sana kok chong ga hino pambi ga sang tang usage masina mana hino pambi sina wangange huji sana kok chong ngak pana khamtheng lami marol thokpa wangang ba hai ba hino pambi adubu khangning ning singlak lami isor gi kripa dagi sana kok chong na pambi nungbi changa use koya tinkang thawai pan ba jiba singi marol loina khangba ngami aidi isor gi thawjan dagi sana kok chong na khumlami kari haiga da bano kari gi no nang na aigi khong da potha ningli ba ji aidi haino duna hanga iba sana kok chong mafam sidi ingi hangsik langi di akoi nungsin nungsaga aidi upala magi makha sida nuka charaba kalen sida urung si thinai dana miyoi bana nakoi miyoi bedi akoi gumna mingonda potha pampi duna kana ba pibra hangai ba sana kok chawda sana kok chaw khumpham khangde phumbang narami aidi phumbang na ba di kai no kai kare haidoi no mai che na ko mana di phajana khumning ba anuma khangda badu sana kok chaw haino na mukorak lami kari haige ai wa khara hange nang na khanglabadi seng na khomu yani hangbiu pambi aikoigi chinjak se kadai dei sungi haiba nang khangbara nang khangde nungsa mangal dagi makha tarak lami haino pambi na kano oja oidana nakoina nungsa chor hon bada hingbadan tangai phadana changba hakchang phana leinaba aseng manungsito kanana phangali khangbara khangde pambi aikoina pambi di upan wai pandu tawraga di ising nungsi se temi dana ade aing asa temi aduga adumai tawdana ikang thokte sina singbase education se piriba pambi aikoina nakoi da makta aphaba aseng manungsi thadoi aidi thadoi chumi ka haibado aikoigi asangba una singi machuna nakoina yengbada mitta nungai handro aidi asangbaga yengade akoina misi ingidana nungai hali aikoigi usa singda uche oya kaya mohum saduna mapi macha nungai na lehandro aidi upal chigi kano sida una marak sida uche ki mohum sadana macha ga se yoktana tawrido aidi mi ama jiba madi kaisu nataba pambi ne na koina khaliba dom yan thaliba sina nungai na lehanbase ningsingiba lehali nakoi mioi beding ambro aikoina hauraba wai pijaduna nakoi mioi bagi arang khorang ba kaya su ko ali hojikta su nang na hinau amun bado chaning duna chage tawribaduni haina man haire sana kokjau budi chum mangsilak lami makoina hinau macha kaya thudekpi aidi angangsingna hinau pambida tong labo uche adu nauri na kaptuna tanthokpi hatokpi adubu hinau pambi amanadi mioi bagi damak tana chau che phau bagi yauna kana naba kaya tawba ngamliba akangbo usa singdo pambi masanasu usa singnasu pambi masanasu aikoi mioi ba gi mai thanaba sing oinasu kana ba phangali ai akangbo usa singnasu kana le aduga asangba upanasu kana hale aduga
ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯅꯕ ꯁꯤꯔ ꯐꯥꯎꯕꯗ ꯀꯥꯟꯅꯅꯕ ꯈꯜꯂꯤꯁꯤꯅꯤ ꯁꯅꯥ ꯀꯣꯛꯆꯥꯎ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯀꯥꯏꯔꯛꯂꯗꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯆꯨꯝꯃꯛꯑꯕꯗꯨꯗ ꯁꯅꯥ ꯀꯣꯛꯆꯥꯎꯁꯦ ꯃꯥꯁꯦ ꯃꯃꯥꯏ ꯂꯩꯊꯣꯔꯛꯑꯦ ꯑꯗꯨꯕꯨ ꯀꯧꯔꯛꯂꯝꯃꯤ ꯉꯥꯏꯈꯣ ꯆꯠꯈꯤꯅꯨ ꯀꯔꯤꯅꯣ ꯅꯪꯅ ꯍꯩꯅꯧ ꯑꯃꯨꯟꯕ ꯄꯦꯟꯅ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯔꯨꯗꯣ ꯃꯐꯝ ꯑꯃꯗ ꯐꯖꯅ ꯊꯥꯎ ꯍꯥꯏꯗꯤ ꯄꯦꯟ ꯆꯥꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗꯤ ꯃꯔꯨꯗꯣ ꯂꯪꯊꯣꯛꯑꯝꯗꯣꯔꯤꯝꯗꯅ ꯑꯗꯨ ꯃꯊꯛꯇ ꯇꯣꯡꯉ ꯂꯩꯔꯒꯗꯤ ꯀꯪꯉꯒꯗꯤ ꯍꯧꯔꯔꯣꯏꯗꯅ ꯑꯩꯒꯨꯝꯕ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯍꯧꯒꯠꯂꯛꯀꯅꯤ ꯑꯁꯨꯝꯅ ꯑꯩꯒꯨꯝꯕ ꯄꯥꯝꯕꯤ ꯀꯌꯥ ꯃꯊꯪ ꯃꯊꯪ ꯊꯥꯔꯕꯗꯤ ꯅꯈꯣꯏ ꯃꯤꯑꯣꯏꯕꯗ ꯀꯌꯥꯝ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯃꯤꯑꯣꯏꯕꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯃꯃꯥ ꯃꯄꯥꯒ ꯂꯩꯃꯤꯟꯅꯔꯝꯕꯗꯒꯤ ꯆꯥꯎꯕ ꯀꯥꯡꯊꯣꯡ ꯐꯥꯔꯛꯂꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯒ ꯀꯥꯏꯅꯗꯨꯅ ꯃꯁꯥꯒꯤ ꯃꯌꯨꯝ ꯑꯃꯃꯝ ꯑꯃꯨꯛ ꯇꯣꯈꯥꯏꯅ ꯁꯥꯗꯨꯅ ꯂꯩꯅꯩ ꯑꯩꯈꯣꯏ ꯎꯍꯩꯒꯤꯁꯨ ꯄꯤꯛꯂꯤꯉꯩꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯂꯒ ꯃꯨꯜꯂꯛꯂꯕ ꯃꯇꯝꯗ ꯃꯁꯥꯅ ꯅꯥꯏꯇꯣꯝ ꯍꯤꯡꯂꯨꯕ ꯉꯝꯂꯅꯤ ꯈꯪꯂꯕ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯟꯕ ꯎꯍꯩꯗꯣ ꯎꯁꯥꯗꯒꯤ ꯀꯦꯜꯂꯤꯕꯅꯤ ꯅꯍꯥꯛꯅ ꯃꯔꯨꯗꯨ ꯃꯤꯔꯥꯏꯕꯤꯒꯅꯨ ꯑꯁꯤꯐꯥꯎꯒꯤ ꯃꯣꯔꯦꯜꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯅ ꯄꯤꯔꯦ ꯖꯣꯒ꯭ꯔꯥꯐꯤꯀꯦꯜ ꯌꯥꯎꯔꯦ ꯑꯗꯨꯒ ꯀ꯭ꯂꯥꯏꯃꯦꯇꯤꯛ ꯂꯣꯏꯅꯃꯛ ꯁꯨꯔꯦ ꯁꯅꯥ ꯀꯣꯛꯆꯥꯎ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨ ꯅꯨꯡꯁꯤꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯍꯥꯟꯅ ꯈꯪꯉꯝꯗꯕꯗꯣ ꯑꯀꯦꯟꯕ ꯎꯍꯩꯗꯨ ꯐꯥꯎꯕ ꯆꯥꯒꯗꯕ ꯍꯪꯒꯣꯏꯔꯛꯂꯦ ꯑꯗꯨꯕꯨ ꯍꯩꯅꯧ ꯑꯃꯨꯟꯕ ꯑꯗꯨꯕꯨꯗꯤ ꯏꯁꯣꯔꯗ ꯍꯥꯟꯅ ꯀꯠꯆꯔꯒ ꯃꯔꯨꯗꯨꯕꯨꯗꯤ ꯑꯃꯨꯛ ꯐꯖꯅ ꯍꯧꯅꯅꯕ ꯊꯥꯔꯒꯦ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯂꯦꯞꯈꯤꯔꯝꯃꯤ ꯑꯃꯗꯤ ꯉꯁꯤꯗꯒꯤ ꯍꯧꯅ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯐꯒꯠꯍꯟꯗꯨꯅ ꯍꯛꯆꯥꯡ ꯐꯅꯅꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯍꯦꯟꯅ ꯐꯪꯅꯅꯕ ꯑꯁꯪ ꯑꯃꯥꯟ ꯍꯦꯟꯅ ꯎꯅꯅꯕ ꯃꯐꯝꯗ ꯎ ꯌꯥꯟꯊꯠꯄ ꯇꯣꯛꯇꯨꯅ ꯍꯦꯟꯅ ꯑꯗꯨꯝ ꯊꯥꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ ꯍꯦꯟꯅ ꯑꯗꯨꯝ ꯊꯥꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ ꯍꯥꯏꯗꯤ ꯃꯥꯅ ꯒ꯭ꯌꯥꯟꯗꯨ ꯂꯥꯛꯄꯗꯣ ꯑꯗꯨꯒꯗꯤ ꯄꯔꯥꯁꯤꯅ ꯄꯤꯔꯤꯕ ꯂꯦꯁꯟꯁꯦ ꯑꯗ ꯑꯉꯥꯡ ꯀꯌꯥꯒꯤ ꯃꯀꯣꯛꯇ ꯍꯥꯞꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯌꯥꯝꯅ ꯐꯖꯕ ꯅꯦꯆꯔꯦꯜ ꯕ꯭ꯌꯨꯇꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯥꯡꯈꯤꯕ ꯀꯩꯗꯧꯕ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯇꯨꯔꯦꯜ ꯑꯣꯜꯂꯒ ꯆꯦꯟꯕ ꯁꯤꯐꯥꯎꯗꯪ ꯄꯥꯖꯔꯝꯒꯦ ꯑꯃꯨꯛꯈꯛ ꯀꯨꯝ ꯑꯃ ꯁꯅꯥ ꯀꯣꯛꯆꯥꯎꯒꯤ ꯂꯩꯕꯥꯛꯇ ꯅꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯆꯨꯔꯝꯗꯦ ꯇꯨꯔꯦꯜ ꯑꯣꯜꯂꯒ ꯆꯦꯟꯕ ꯍꯥꯏꯕ ꯄꯔꯥꯁꯤ ꯍꯧꯖꯔꯦ ꯄꯨꯈ꯭ꯔꯤ ꯈꯣꯡꯕꯥꯜ ꯄꯥꯠ ꯇꯨꯔꯦꯟ ꯀꯌꯥ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯅꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯊꯦꯡꯅꯔꯛꯄ ꯉꯥꯛꯇꯅꯤ ꯂꯧꯔꯣꯛ ꯄꯟꯊꯥꯗꯤ ꯌꯧꯔꯛꯂꯦ ꯑꯗꯨꯕꯨ ꯂꯧꯕꯨꯛꯇꯗꯤ ꯏꯁꯤꯡ ꯂꯩꯅꯔꯝꯗ꯭ꯔꯦ ꯀꯨꯝ ꯀꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯔꯥ ꯀꯨꯝꯒꯤ ꯅꯣꯡꯖꯨꯗ ꯃꯄꯥꯟ ꯇꯥꯡꯕ ꯂꯧꯃꯤ ꯄꯨꯝꯕ ꯃꯀꯣꯛꯇ ꯈꯨꯠ ꯍꯥꯞꯅꯔꯝꯃꯤ ꯍꯥꯏꯗꯤ ꯋꯥꯔꯒꯗꯤ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯄꯤꯗꯅ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯄꯒ ꯋꯥꯈꯜ ꯇꯧꯏꯗꯅ ꯀꯃꯥꯏꯅ ꯇꯧꯗꯒꯦꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯂꯩꯕꯥꯛ ꯑꯇꯤꯌꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯟꯆꯚꯨꯠ ꯍꯥꯏꯗꯤ ꯄꯥꯟꯁ ꯃꯉꯥꯅꯤ ꯚꯨꯠ ꯃꯉꯥꯁꯤꯅ ꯁꯥꯔꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯍꯤꯡꯉꯤꯅꯦꯕ ꯏꯁꯤꯡ ꯌꯥꯎꯗꯦ ꯍꯤꯡꯉꯝꯗꯦ ꯅꯨꯡꯁꯤꯠ ꯌꯥꯎꯗꯦ ꯍꯤꯡꯉꯝꯗꯦ ꯑꯁꯤꯅꯆꯤꯡꯕ ꯀꯨꯝ ꯀꯥꯡꯕ ꯍꯥꯏꯗꯤ ꯀꯨꯝ ꯀꯥꯡꯉꯒꯗꯤ ꯃꯍꯩ ꯃꯔꯣꯡꯁꯤ ꯐꯠꯇ꯭ꯔꯦ ꯃꯍꯩ ꯃꯔꯣꯡ ꯂꯩꯇ꯭ꯔꯒꯗꯤ ꯃꯤꯑꯣꯏꯕ ꯋꯥꯔꯦ ꯑꯗꯨꯒ ꯂꯩꯇ꯭ꯔꯒꯗꯤ ꯁꯤꯔꯛꯀꯗꯣꯔꯤꯕꯅꯤ ꯀꯨꯝꯒꯤ ꯅꯣꯡꯖꯨꯒꯤ ꯃꯄꯥꯟ ꯇꯥꯡꯕ ꯂꯧꯃꯤ ꯄꯨꯝꯕ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯅꯔꯝꯃꯤ ꯏꯊꯩ ꯂꯧꯈꯣꯡꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯀꯥ ꯍꯦꯟꯅ ꯂꯩꯇꯦ ꯃꯊꯪꯒꯤ ꯆꯍꯤꯗꯗꯤ ꯆꯥꯛ ꯇꯥꯡꯕ ꯊꯣꯛꯀꯗꯧꯔꯤꯕ꯭ꯔꯥ ꯆꯥꯛ ꯇꯥꯡꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯆꯥꯛ ꯇꯥꯡꯕꯗ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯃꯔꯛꯇ ꯍꯤꯡꯉꯛꯏꯅꯤ 27 ꯑꯥꯒꯁ ꯌꯥꯎꯔꯨꯔꯤꯕꯅꯤ ꯆꯥꯛ ꯇꯥꯡꯕꯒꯤ ꯑꯗꯨ ꯐꯧ ꯁꯪꯕꯥꯏꯗ ꯑꯩꯅ ꯀ꯭ꯂꯥꯁ 2 ꯇꯝꯕ ꯃꯇꯝꯗ ꯂꯨꯄꯥ 9 ꯄꯤ ꯑꯩꯈꯣꯏ ꯃꯥꯅ ꯇꯥꯏꯕꯗ ꯑꯩ ꯈꯪꯕꯅꯤ ꯑꯗꯨꯒ ꯑꯩꯅ 11 ꯇꯝꯃꯛꯄ ꯃꯇꯝꯗ ꯐꯧ ꯁꯪꯕꯥꯏꯗ ꯂꯨꯄꯥ 90 ꯌꯧꯔꯛꯄꯗ 90 ꯍꯥꯏꯁꯤ ꯃꯇꯝꯗꯨꯗ ꯌꯥꯝ ꯆꯥꯎꯈ꯭ꯔꯕ ꯄꯩꯁꯥꯅꯤ ꯍꯧꯖꯤꯛꯇꯤ 90 ꯀꯥꯏꯁꯦ ꯑꯉꯥꯡꯅ ꯍꯔꯥꯎꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯇꯝꯗꯨꯗꯗꯤ ꯉꯥꯇꯣꯟ ꯁꯤꯀꯤ ꯑꯃꯒꯤ 15 ꯇꯧꯏ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗ ꯑꯗꯣ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯑꯩꯈꯣꯏ ꯉꯥꯇꯣꯟ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯉꯥꯇꯣꯟ ꯎ ꯐꯪꯈꯤꯗ꯭ꯔꯦ ꯑꯉꯥꯡꯁꯤꯡ ꯉꯥꯇꯣꯟ ꯀꯩꯅꯣꯁꯤ ꯊꯣꯏꯅ ꯂꯣꯏꯅꯃꯛ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯈꯪꯉꯝꯃꯔꯣꯏ ꯐꯪꯗꯔꯦꯕ ꯃꯇꯝꯗꯨꯗ ꯁꯤꯀꯤ ꯑꯃꯒꯤ 15 ꯇꯧꯔꯤꯕꯅꯦꯕ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯅꯥꯊꯩꯅꯈ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯅꯦꯆꯔꯒ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜꯁꯤꯡꯁꯤꯅ ꯃꯥꯡꯍꯟꯒꯗꯧꯕ ꯍꯣꯠꯅꯕ ꯃꯊꯪꯒꯤ ꯆꯍꯤ ꯆꯥꯛ ꯇꯥꯡꯕ ꯊꯣꯛꯀꯗꯧꯔꯤꯕ ꯆꯥꯛꯁꯦ ꯇꯥꯡꯉꯛꯑꯒꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯒ ꯍꯤꯡꯕꯅꯤꯅ ꯃꯤ ꯁꯤꯃꯤꯅ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯂꯧ ꯎꯕ ꯌꯥꯅꯅꯕ ꯅꯣꯡ ꯈꯔꯗꯪ ꯆꯨꯊꯕꯤꯔꯛꯅꯕ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯏꯁꯣꯔꯗ
ꯊꯧꯅꯤ ꯖꯔꯝꯃꯤ ꯑꯩꯈꯣꯏ ꯃꯇꯥꯡꯗ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯅꯣꯡ ꯆꯨꯔꯛꯇꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯁꯪꯒꯣꯝ ꯁꯨꯝꯗꯕ ꯁꯟꯕꯤ ꯆꯥꯝ ꯅꯤꯄꯥꯟ ꯄꯨꯈꯠꯂꯒ ꯁꯪꯒꯣꯝ ꯁꯨꯝꯗꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯖꯩꯒ ꯇꯧꯕ ꯄꯨꯖꯥ ꯇꯧꯕ ꯌꯥꯎꯔꯤꯕꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯟꯁꯤꯡꯁꯦ ꯆꯍꯤ 30 ꯃꯅꯨꯡꯁꯤꯗ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯁꯅꯥꯀꯣꯛꯆꯥꯎꯁꯨ ꯅꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯆꯨꯗꯕꯗꯒꯤ ꯂꯧꯕꯨꯛꯇ ꯏꯁꯤꯡ ꯂꯩꯇꯗꯨꯅ ꯂꯧ ꯎꯕ ꯌꯥꯗ꯭ꯔꯦ ꯇꯥꯕꯗꯒꯤ ꯑꯊꯥꯞꯄ ꯈꯨꯡꯒꯪꯒꯤ ꯃꯐꯝꯁꯤꯡꯗ ꯃꯐꯝꯁꯤꯡꯗ ꯀꯝꯗꯧꯔꯤꯕꯅꯣ ꯈꯪꯅꯤꯡꯕꯗꯒꯤ ꯀꯣꯏꯊꯣꯔꯛꯂꯝꯃꯤ ꯁꯅꯥꯀꯣꯛꯆꯥꯎꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯊꯥꯔꯛꯄ ꯗꯨꯠꯀꯨꯝꯕꯅꯤ ꯁꯣꯔꯗꯒꯤ ꯐꯅ ꯊꯥꯞꯅ ꯂꯥꯛꯂ ꯐꯥꯎꯕꯗ ꯏꯁꯤꯡ ꯇꯨꯡꯗꯨꯅ ꯂꯩꯔꯝꯕ ꯂꯧꯕꯨꯛ ꯑꯃꯠꯇ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕ ꯊꯦꯡꯅꯗꯔꯦ ꯈꯔ ꯇꯣꯡꯕ ꯖꯒꯥꯗ ꯂꯩꯔꯝꯕ ꯂꯧꯕꯨꯛ ꯈꯔꯗꯤ ꯂꯩꯀ꯭ꯔꯛ ꯐꯥꯎꯕ ꯆꯠꯇꯨꯅ ꯂꯩꯔꯝꯂꯦ ꯀꯅꯥꯒꯨꯝꯕꯅ ꯃꯆꯤꯟ ꯃꯅꯥꯎ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯀꯥꯡꯕꯨꯅ ꯃꯅꯥꯛꯇ ꯂꯩꯕ ꯈꯣꯡꯗꯒꯤ ꯂꯧꯕꯨꯛꯇ ꯏꯁꯤꯡ ꯁꯤꯠꯆꯜꯍꯧꯕꯁꯨ ꯊꯦꯡꯅꯔꯛꯏ ꯍꯥꯏꯗꯤ ꯏꯁꯤꯡꯗꯨ ꯁꯤꯠꯆꯟꯕ ꯍꯥꯏꯗꯤ ꯈꯔ ꯆꯠꯂꯒ ꯈꯨꯜ ꯑꯃꯒꯤ ꯆꯤꯗꯥꯏꯗ ꯂꯧꯕꯨꯛ ꯃꯌꯥꯗ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯃꯒ ꯍꯅꯨꯕꯤ ꯑꯃꯒ ꯃꯊꯋꯥꯏ ꯋꯥꯅ ꯅꯨꯡꯉꯥꯏꯇꯅ ꯋꯥꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯁꯅꯥꯀꯣꯛꯆꯥꯎꯅ ꯊꯦꯡꯅꯔꯨꯔꯦ ꯁꯅꯥꯀꯣꯛꯆꯥꯎꯅ ꯍꯅꯨꯕꯤꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯦ ꯑꯕꯣꯛ ꯀꯩꯗꯧꯔꯦ ꯑꯕꯣꯛꯀ ꯏꯄꯨꯒꯅ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ ꯅꯨꯡꯁꯥ ꯃꯔꯛꯇ ꯐꯝꯂꯤꯕꯗꯣ ꯏꯕꯨꯡꯉꯣ ꯌꯦꯡꯉꯨꯅꯦ ꯅꯣꯡ ꯆꯨꯔꯛꯇꯗꯨꯅ ꯅꯄꯨꯁꯦ ꯂꯧ ꯎꯕ ꯌꯥꯗꯗꯨꯅ ꯂꯩꯔꯤꯁꯦ ꯑꯣꯜꯂꯛꯄ ꯆꯍꯤꯗꯗꯤ ꯀꯔꯤ ꯆꯥꯗꯨꯅ ꯂꯦꯡꯒꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏꯕꯨ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ ꯑꯣꯜꯂꯛꯄ ꯆꯍꯤꯗꯤ ꯅꯦꯛꯁ ꯏꯌꯥꯔꯗꯣ ꯑꯕꯣꯛ ꯍꯣꯏꯒꯤ ꯂꯧꯐꯝꯗꯨꯕꯨ ꯀꯗꯥꯏꯅꯣꯅꯦ ꯇꯨ ꯑꯥꯗꯒꯤꯁꯦ ꯍꯅꯨꯕꯤꯗꯨꯅ ꯂꯝꯕꯤ ꯃꯄꯥꯟꯒꯤ ꯈꯣꯡ ꯃꯅꯥꯛꯇ ꯂꯩꯕ ꯂꯧꯐꯝ ꯑꯃ ꯁꯅꯥꯀꯣꯛꯆꯥꯎꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯎꯠꯂꯝꯃꯤ ꯑꯕꯣꯛ ꯀꯔꯤ ꯍꯥꯏꯒꯦ ꯑꯕꯣꯛ ꯍꯣꯏꯒꯤ ꯂꯧꯐꯝꯒꯤ ꯏꯁꯤꯡ ꯀꯗꯥꯏꯗꯒꯤ ꯐꯪꯉꯤ ꯈꯣꯡꯒꯤ ꯏꯁꯤꯡꯗꯤ ꯀꯗꯥꯏꯗꯒꯤ ꯇꯨꯔꯦꯜꯗꯒꯤ ꯍꯧꯖꯤꯛꯇꯤ ꯇꯨꯔꯦꯜꯁꯨ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯇꯦ ꯅꯣꯡꯁꯨ ꯆꯨꯗꯦ ꯑꯕꯣꯛ ꯍꯣꯏꯗꯤ ꯀꯝꯗꯧꯗꯧꯔꯤꯕ ꯑꯗꯨꯗꯒꯤꯗꯤ ꯅꯄꯨꯒ ꯑꯩꯒ ꯀꯨꯝꯁꯤꯗꯤ ꯂꯥꯏꯔꯗꯅ ꯅꯣꯡꯃꯩꯗꯤ ꯀꯔꯤ ꯆꯥꯔꯒ ꯍꯤꯡꯗꯧꯔꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏꯗꯒꯤ ꯈꯟꯅꯔꯝꯂꯤꯁꯤ ꯁꯅꯥꯀꯣꯛꯆꯥꯎꯅ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯂꯝꯃꯤ ꯂꯥꯞꯅ ꯂꯩꯆꯤꯟ ꯎꯏ ꯅꯨꯡꯗꯨꯝ ꯑꯣꯏꯅ ꯇꯧꯕ ꯃꯇꯨꯝ ꯃꯆꯥ ꯑꯃ ꯑꯅꯤ ꯂꯩꯕꯗꯤ ꯎꯏ ꯄꯨꯛꯅꯤꯡꯗ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯖꯔꯛꯂꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯅꯣꯡ ꯆꯨꯊꯍꯟꯕꯤꯔꯣ ꯅꯠꯇ꯭ꯔꯒ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯅꯣꯡ ꯑꯣꯜꯂꯒ ꯆꯨꯊꯕ ꯌꯥꯍꯟꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯕꯥꯛꯁꯤꯒꯤ ꯄ꯭ꯔꯖꯥ ꯃꯔꯨ ꯑꯣꯏꯅ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯑꯍꯜ ꯑꯣꯏꯔꯕ ꯑꯣꯏꯔꯕꯤ ꯀꯌꯥ ꯆꯔꯥ ꯍꯦꯟꯗꯨꯅ ꯁꯤꯕ ꯇꯥꯔꯦ ꯍꯟꯅ ꯏꯁꯣꯔꯗ ꯍꯩꯖꯔꯛꯂꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕꯤꯔꯛꯂꯦ ꯁꯅꯥꯀꯣꯛꯆꯥꯎ ꯅꯪꯅ ꯅꯤꯡꯕ ꯊꯨꯡꯖꯔꯣ ꯑꯕꯣꯛ ꯑꯩ ꯅꯣꯡ ꯑꯣꯟꯒꯦꯗꯣ ꯁꯅꯥꯀꯣꯛꯆꯥꯎ ꯍꯅꯨꯕꯤꯗ ꯍꯥꯏꯔꯛꯏ ꯁꯅꯥꯀꯣꯛꯆꯥꯎꯅ ꯍꯅꯨꯕꯤꯗꯨꯗ ꯍꯥꯏꯔꯛꯏꯅꯤ ꯅꯪꯕꯨ ꯅꯣꯡ ꯑꯣꯟꯕ ꯉꯝꯒꯗ꯭ꯔꯅꯦ ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯀꯔꯤꯒꯤ ꯉꯝꯗꯅꯤ ꯑꯕꯣꯛꯀꯤꯕꯣ ꯑꯩꯒꯤ ꯃꯤꯡꯗꯤ ꯁꯅꯥꯀꯣꯛꯆꯥꯎ ꯀꯧꯏ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯇꯤꯌꯥꯗ ꯍꯅꯨꯕꯤꯗꯨꯒꯤ ꯃꯃꯥꯡꯗ ꯅꯣꯡ ꯃꯇꯨꯝ ꯑꯣꯟꯗꯨꯅ ꯁꯅꯥꯀꯣꯛꯆꯥꯎ ꯄꯥꯏꯈꯠꯈꯔꯦ ꯍꯅꯨꯕꯤꯗꯨꯅ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯈꯪꯍꯧꯗꯅ ꯑꯇꯤꯌꯥꯗ ꯃꯪꯂꯝꯕ ꯅꯣꯡ ꯃꯆꯦꯠꯇꯣ ꯑꯁꯨꯝ ꯄꯥꯊꯔꯛꯂꯦ ꯑꯗꯨꯗꯒꯤ ꯃꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯡ ꯆꯨꯊꯔꯛꯂꯦ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯅꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯇꯥꯔꯛꯂꯦ ꯑꯗꯨꯗꯒꯤꯗꯤ ꯅꯣꯡ ꯀꯟꯅ ꯆꯨꯊꯕꯒꯤ ꯃꯊꯛꯇ ꯁꯅꯥꯀꯣꯛꯆꯥꯎꯅ ꯑꯀꯟꯕ ꯏꯆꯦꯜ ꯑꯣꯜꯂꯒ ꯇꯨꯔꯦꯜꯗꯒꯤ ꯍꯅꯨꯕꯤꯗꯨꯒꯤ ꯂꯧꯕꯨꯛ ꯃꯌꯥꯒꯤ ꯈꯣꯡꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯦ ꯈꯣꯡꯗꯒꯤ ꯄꯥꯊꯔꯛꯄ ꯏꯁꯤꯡ ꯑꯗꯨꯅ ꯍꯅꯨꯕꯤꯒꯤ ꯂꯧꯕꯨꯛꯇ ꯁꯅꯥꯀꯣꯛꯆꯥꯎꯅ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯦ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯃꯊꯪ ꯏꯆꯦꯜ ꯑꯣꯏꯅ ꯁꯟꯗꯣꯛꯈꯤꯗꯨꯅ ꯃꯐꯝꯗꯣ ꯂꯧꯕꯨꯛ ꯄꯨꯝꯕ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯗꯨꯅ ꯂꯧ ꯎꯕ ꯌꯥꯅꯅꯕ ꯐꯤꯕꯝꯗ ꯂꯩꯈꯔꯦ ꯁꯅꯥꯀꯣꯛꯆꯥꯎꯅ ꯈꯪꯍꯧꯗꯅ ꯃꯤ ꯑꯣꯟꯊꯣꯔꯛꯂꯒ ꯍꯅꯨꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯍꯪꯂꯝꯃꯤ ꯑꯕꯣꯛ ꯍꯧꯖꯤꯛ ꯂꯧ ꯄꯥꯟꯕ ꯌꯥꯔꯗ꯭ꯔꯥ ꯌꯥꯔꯅꯤ ꯍꯅꯨꯕꯤꯗꯨꯅ ꯏꯉꯛ ꯉꯛꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯀꯅꯥꯅꯣꯅꯦ ꯀꯗꯥꯏꯗꯒꯤꯅꯣꯅꯦ ꯍꯥꯏꯅ ꯍꯪꯅꯅꯕ ꯈꯥꯝꯒꯦ ꯇꯧꯔꯤꯉꯩꯗ ꯁꯅꯥꯀꯣꯛꯆꯥꯎꯅ ꯄ꯭ꯔꯞ ꯆꯠꯈꯤꯗꯨꯅ ꯍꯟꯗꯨꯅ ꯍꯅꯨꯕꯤꯗꯨ ꯁꯅꯥꯀꯣꯛꯆꯥꯎꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯏ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯣ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯃꯈꯥ ꯑꯃꯨꯛ ꯆꯠꯊꯕ ꯄꯥꯝꯕꯤꯕꯔꯥ ꯀꯥꯟꯅꯕꯤꯕꯔꯥ ꯍꯥꯏꯕꯗꯣ ꯑꯌꯦꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯕꯤꯔꯛꯂꯕꯗꯤ ꯑꯩꯅ ꯌꯥꯝ ꯉꯝꯈꯩ ꯂꯩꯇꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯩꯈꯣꯏꯅ ꯄꯤꯛꯆꯔ ꯂꯥꯏꯔꯤꯛꯁꯤ ꯐꯣꯡꯕꯒꯤ ꯁꯦꯀꯦꯟ ꯄꯥꯔꯠ ꯐꯣꯡꯕꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯤꯛꯆꯔ ꯑꯃꯁꯨ ꯑꯩ ꯊꯦꯡꯅꯖꯔꯦ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯤ ꯑꯩ ꯑꯃꯨꯛꯇꯪ ꯖꯨꯝ ꯇꯧꯖꯔꯛꯀꯦ
Sana Kokchau amasung Bhut Ningthau hariba lairik asi soidana thigatpiyu second edition on 2012 da phongaga masi akhoi Bengali script amati Meitei Mayek animakta iba lairik ni aduga yamna imana su pabiba kanda illustration mayam lairik se paba kanda angangsingda ka utpada yamna nungaiba adugumba lairik ni Ngasi imana chapter ani pabire do aigi muattadi adu makata na do pabiba yabira kadi pabina ba ningsingzari laging biriba pumna magna so dum gi comment kanan biro do de ima akoi gisi makata na imasu sidi kon gasi khara sira banina ain khan bata mathangida mu chapterasi mathangda mu ꯃꯌꯥꯝꯗꯒꯤ ꯀꯃꯦꯟꯁꯨ ꯇꯥꯁꯤ ꯑꯗꯨꯒ ꯀꯃꯦꯟ ꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯊꯪꯗ ꯀꯔꯤ ꯀꯔꯤ ꯄꯥꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃꯣꯔꯦꯜꯗꯨꯒ ꯂꯣꯏꯅꯅ ꯑꯗꯨꯝ ꯂꯣꯏꯁꯨ ꯂꯣꯏꯒꯗꯣꯔꯦ ꯑꯗꯨꯅ ꯀꯩꯁꯨ ꯌꯥꯝ ꯁꯥꯡꯕ ꯅꯠꯇꯦ ꯇꯪꯈꯥꯏ ꯆꯜꯂꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯩꯈꯣꯏꯅ ꯃꯊꯪꯒꯤ ꯇꯥꯔꯤꯛ 19ꯁꯦ ꯇꯥꯔꯤꯛ 19ꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜ ꯑꯣꯐ ꯃꯅꯤꯄꯨꯔ ꯐꯤꯆꯔ ꯇꯧꯕꯒꯤꯗꯃꯛꯇ Iche Bedabati Laurembama interview tawbagi akoina sinjari aduna trainpan adoidi kumanga kan kumanga sida amuk imana makha chathabinaba adumaina mayam dagisu akoi comment taminasi akoina sumain tawdana yamna author na harauna akoigi Library of Manipur gi initiative asi da larik si khudol tawbirakpagidamakta ayaba pibirakpagidamakta thagachari amukahanna akhoi miyam author mingoina panjarabada age buhon sanabu thagatminasi khuruminasi love and like amtang thabirau yenggiriba pumnamakna akhoi sumain tawdana yamna mamal leiraba larik asi ai na di hana Imana introduce tawbiramdragadi aina khangamoy aduna akoina sumaina khangakanda direct angangi si leibira kanda akoina gift tawbada sanapot kumba hena pibase hoi sanapot su pigadabni adubu larik pibagi akoi chatnabise masi masu mone kalansi haina aina mayamda ningsinjari Yengbiriba pumnamakpu thagachari Rajeshwari Devi yengbiri Nirmala RK yengbiri Miranda Ingudam akhoi cheche su yengbiri Lairen Lakpam Ibethoi su yengbiri Palace Compound Sanakonung near Sanakonung dagi asam ngarangani Palace Compound haisidi akoigi Govinda Temple gi manak ni koima mani adoidi akoina bell gumbagi laigi tarakpa kanda taba mafam oidoini aduna yam nungaiba mafamni Rishi Ningthaujam Yumnam Nishi Padma Maisnam Lairen Lakpam Ibethoi Nanda Batti Konthaujam Purna Yumnam Ronald Maitei Urikhimbam Yengbiri Yamnusi Ronald matam kuirabagi matungda Ronald Maitei na akoigi Finding the Voice ki damakta mana photography ki tawrakanda photograph kya share tawbiraki yamna sumain tawdana akoigi na Finding the Voice si hugalakpa matamdagi hujik phawba dum akoise mafam-mafamda akoi thabak tawragasu akoigi Finding the Voice sina ngatang pum khara unamminaba haitare live tawbasida thainagi haitareko hogalakpada akoi adum chatminarakpa member mayam ubada nungai inau tombi maisnam su yengbiri Ramani Mutung yengbiri kurumjari akoigi author hana akoina feature tawjakraba ni Dayanska Laishram Taurangbam Bikas Inauton Seram
Nirmala RK Laisang Them Aruna Ibe Haibi Yambem sumain tawdana akhoi punna yengminari Bishwarup Aribam Sanna Mi Mutum Yaiphabba Sanjam Dhanarani Devi Ibem Tumbi Thokchom Dhiren Stephen Su Sunanda Kusum Ahaibam Kuman Shashikanta Idang Mayum Angelina Thokchom Ibem Tumbi Thokchom Inaw Tumbi Maisnam sumain tawdana akhoi punna yengminari adagi aina comment kitang lokhatjage Inaw Tumbi Maisnamna Ima amadi Sister Monica ani bukhurumjari haina ibirai Sakhi Tumbi Rajkumari na khurumjari haina ibirai Ibem Tumbi Thokchomna aisu imaga marak-marakta thengnajai haina ibirai yam nungai sumaina akoina lambida chatpada dagi event amada thengnabada akoi kaunasi akoina yamna nungaiba ama phawbado dagi Nirmala RK Ahaluk dagi yengbiri Kaisampat dagi ngasai aina haijakre Ramani Mutum yengbiri Purna Yumnamna Finding the Voice gi nungsijaraba mama iche anibu thamoi sengnai kai khumnajari watching and listening interestingly from my hometown Jiribam yanungai Jiribam dagi akhoi adam listener si tatana yengbiri akhoi literature lover yam lei haiba leiba mafam ni Jiribam si aina yamna lakningba mafam ni soidana noma lakjage Lairen Lakpam ibe thoi nanga sahai kre Palace Compound dagi yengbiri adagi Nesi Nirmala RK na yamna nungai jai oja haina ibirai Rajeshwari na both of you look very fresh haina ibirai aigidi ayuk ni akhoi pung 9:48 chatle hojik aduna akhoi magai bani si unabakanda akhoi na prep ka tawbada aina mu ayuk se nganta hokalaga taret ka something dagi start tawjabani Purna Yumnamna Date Train Pan Iramdamge Kunung Isai Maming Lairabi Iche Bedabati gi interview ngaizeri soidana yengjagani haina ibirai akoina People of Manipur si akoi thamada amamam episode amamam kaithokjarakanda akoina interview si lawbagi amaina sinjabani sumain tawdana akoina akhoi Manipur gi damakta kathoakanda isagi ujaba nataba mai gi akhoi lamse akhoi gi ima lebak sigi damakta kari tausige kari thamam sige angang singsida kari kaitare moida tambinaba moigi lan oihonaba thambiramba natragadi pot simang ki gadauba haitare ko aduna author singna ibiramaga thamamba sima tamamada akoina music for example akoigi show se live sida mi yamna yengba yengdaba se akoina khanlaktaba ama ingonda poi kayinoga masigi recording se leiragadi akoina matamamada akoina leitragasu recording se leihoragadi sini haina akoina akoigi root and identity thirappa kanda yamna important oi habasi aigi achep thajabani aduna akoina content si hena akoina lauhauba aduna akoina photo namakpadasu yamna nungsi Alex adagi photographer aina ming moina panjadragasu
ꯑꯩꯈꯣꯏꯒꯤ ꯑꯣꯊꯔ ꯑꯗꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯐꯣꯇꯣ ꯑꯗꯒꯤ ꯃꯣꯏ ꯚꯤꯗꯤꯑꯣ ꯂꯧꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯗꯨꯝ ꯊꯥꯗꯣꯛꯄꯤꯔꯛꯄꯁꯦ ꯁꯤꯅ ꯑꯩꯈꯣꯏꯅ ꯑꯣꯊꯔ ꯑꯃꯒꯤ ꯊꯤꯒꯠꯂꯛꯄ ꯀꯥꯟꯗ ꯃꯥꯒꯤ ꯔꯥꯏꯇꯤꯡꯁꯤ ꯌꯥꯝꯅ ꯄꯥꯕꯗ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯣꯏ ꯃꯁꯛꯁꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯈꯣꯟ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯥꯏꯅ ꯈꯪꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯅ ꯍꯤꯖꯝ ꯑꯉꯥꯡꯍꯜꯒꯤ ꯄꯤꯛꯆꯔꯁꯦ ꯑꯩꯈꯣꯏ ꯄꯤꯛꯆꯔ ꯈꯔꯗꯤ ꯐꯪꯉꯁꯨ ꯃꯥꯏ ꯃꯈꯣꯟꯁꯦ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯇꯥꯗꯦꯕ ꯑꯗꯨꯏꯁꯨ ꯑꯩꯈꯣꯏꯅ ꯈꯝꯕ ꯊꯣꯏꯕꯤ ꯑꯗꯒꯤ ꯃꯥꯒꯤ ꯔꯥꯏꯇꯤꯡ ꯃꯌꯥꯝꯁꯤ ꯄꯥꯔꯛꯄ ꯀꯥꯟꯗ ꯃꯥꯁꯤ ꯃꯥꯏ ꯈꯣꯟꯖꯦꯜꯁꯦ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯕ ꯑꯗꯨꯒꯨꯝꯕꯒꯤ ꯏꯊꯤꯜꯁꯦ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯔꯦꯟꯠ ꯑꯣꯊꯔ ꯑꯗꯒꯤ ꯑꯍꯜ ꯂꯃꯟ ꯄꯨꯝꯅꯃꯛꯀꯤ ꯐꯨꯇꯦꯖꯁꯤ ꯂꯧꯕꯁꯤ ꯑꯩꯈꯣꯏ ꯂꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁꯇ ꯅꯠꯇꯅ ꯑꯗꯣꯝꯅ ꯑꯦꯅꯤ ꯏꯚꯦꯟꯠ ꯂꯩ ꯌꯥꯎꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯗꯁꯨ ꯁꯦꯌꯔ ꯇꯧꯕꯤꯔꯛꯎ ꯍꯥꯏꯅ ꯅꯤꯖꯔꯤ ꯀ꯭ꯔꯤꯁꯅ ꯗꯦꯕꯤ ꯌꯦꯡꯕꯤꯔꯤ ꯗꯦꯜꯂꯤꯗꯒꯤ ꯍꯤꯔꯦꯟ ꯁꯤꯡ ꯀꯥꯏꯌꯦꯝꯐꯝꯅ ꯃꯥꯙꯕꯤ ꯀꯧꯕ ꯅꯣꯚꯦꯜꯒꯤ ꯋꯥꯔꯤꯁꯨ ꯇꯥꯅꯤꯡꯉꯤ ꯃꯊꯪꯗ ꯃꯥꯙꯕꯤꯁꯤ ꯏꯃꯥꯅ ꯄꯥꯈ꯭ꯔꯦꯅ ꯄꯥꯈ꯭ꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁ ꯆꯦꯅꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯑꯃꯨꯛꯇꯪ ꯊꯤꯒꯠꯄꯤꯌꯨ ꯑꯩꯈꯣꯏ ꯏꯃꯥꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯂꯦꯛꯁꯟꯁꯤꯗ ꯌꯥꯝꯅ ꯂꯩꯔꯕꯅꯤ ꯏꯃꯥ ꯋꯥꯕꯤꯔꯕ꯭ꯔꯥ ꯑꯩꯁꯦ ꯀꯩꯅꯣ ꯋꯥꯗꯦ ꯋꯥꯗꯦ ꯌꯨꯇ꯭ꯌꯨꯕ ꯋꯥꯗꯦ ꯑꯃꯨꯛꯇꯪ ꯌꯦꯡꯖꯔꯛꯀꯦ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯁꯤ ꯑꯩꯈꯣই ꯌꯨꯇ꯭ꯌꯨꯕ ꯂꯤꯁꯅꯔꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯀꯃꯦꯟꯠꯁꯤ ꯄꯥꯊꯣꯛꯄ ꯀꯥꯟꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯦꯁꯕꯨꯛ ꯗꯒꯤ ꯄꯥꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯋꯤꯇꯔ ꯑꯦꯀꯥꯎꯟꯁꯨ ꯑꯩꯅ ꯍꯟꯗꯛ ꯈꯔ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤ ꯆꯦꯅꯦꯜꯁꯤ ꯗꯤꯐ꯭ꯔꯦꯟ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯟꯇꯦꯟꯠ ꯈꯔ ꯍꯥꯞꯄꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯃꯣꯁꯟ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯗꯤ ꯈꯝꯕ ꯊꯣꯏꯕꯤ ꯁꯩꯔꯦꯡꯒꯤ BA ꯑꯣꯅꯔꯁꯇ ꯇꯝꯃꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯂꯩꯕꯤꯒꯗ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯤ ꯑꯍꯥꯟꯕꯗ ꯏꯃꯥ ꯏꯕꯥꯅꯤꯅꯗꯤ ꯂꯤꯇꯔꯦꯆꯔꯁꯤ ꯈꯪꯕꯒꯤ ꯍꯦꯟꯅ ꯈꯪꯕꯒꯤ ꯇꯧꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯔꯁꯦꯟꯇꯦꯖ ꯈꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯅ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯗꯃꯤꯛꯀꯤ ꯑꯣꯏꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯗꯁꯨ ꯌꯥꯝꯅ ꯀꯥꯟꯅꯕꯒꯤ ꯑꯗꯨꯒ ꯏꯃꯥꯗ ꯍꯪꯕꯤꯔꯛꯄꯒꯤ ꯑꯗꯨꯒꯨꯝꯕ ꯑꯣꯗꯤꯌꯟꯁꯁꯨ ꯌꯥꯝꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯏꯆꯥꯅ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯏꯆꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯨꯕꯨ ꯃꯣꯔ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯌꯨ ꯇꯧ ꯍꯥꯏꯕꯤꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯥꯟꯅꯒꯤ ꯄꯥꯕꯗꯨꯗ ꯂꯣꯏꯅ ꯌꯥꯎꯈ꯭ꯔꯕꯅꯦ ꯏꯄꯤꯛꯇꯨꯃ ꯄꯥꯖꯈ꯭ꯔꯕꯅꯦ ꯑꯗꯨꯒ ꯑꯦꯛꯁꯄ꯭ꯂꯦꯟꯁꯨ ꯑꯗꯨꯝ ꯇꯧꯕꯅꯦ ꯉꯔꯥꯡ ꯅꯍꯥꯟꯁꯨ MA ꯃꯅꯤꯄꯨꯔꯤ ꯂꯣꯏꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯏꯁꯀꯣꯟꯗ ꯂꯥꯏꯅꯤꯡꯉꯕꯅꯤ ꯀ꯭ꯔꯤꯁꯅꯗꯥꯁ ꯀꯧꯕ ꯑꯃꯅ ꯃꯥꯗꯤ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯂꯥꯏꯔꯤꯛꯀ ꯑꯝꯇ ꯂꯩꯗ꯭ꯔꯦ ꯂꯥꯏꯔꯤꯛꯀ ꯌꯦꯡꯗ꯭ꯔꯦꯅ ꯇꯝꯕꯤꯔꯛꯑꯦ ꯑꯗꯣ ꯏꯆꯥꯅ TDCꯒꯤ ꯍꯪꯕꯤꯔꯛꯏꯗꯨꯕꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯀꯔꯝꯕ ꯁꯤꯂꯦꯕꯁ ꯀꯔꯝꯕ ꯄꯤꯁꯅꯣ ꯇꯝꯃꯤꯗꯣ ꯍꯥꯏꯕꯗꯨ ꯑꯩꯗꯤ ꯈꯪꯗ꯭ꯔꯦꯗꯣ ꯔꯤꯇꯥꯌꯔ ꯇꯧꯕ ꯀꯨꯏꯔꯕꯅꯤꯅ 2009ꯗꯅꯦꯕ ꯅꯣꯏꯗꯤ ꯄꯣꯛꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯥꯝ ꯄꯤꯑꯝꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯧꯖꯤꯛ ꯇꯝꯃꯤꯁꯤꯅꯗꯤ ꯑꯗꯨꯅ ꯑꯗꯨꯗ ꯑꯗꯨꯝ ꯊꯤꯔꯒ ꯍꯟꯖꯟ ꯍꯟꯖꯟ ꯇꯥꯔꯒꯁꯨ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯍꯥꯏꯁꯦ ꯀꯩꯁꯨ ꯑꯔꯨꯕ ꯅꯠꯇꯦꯗ ꯑꯉꯥꯡꯅ ꯑꯔꯤꯕ ꯂꯣꯟ ꯁꯤꯖꯤꯟꯅꯗꯦ ꯍꯥꯏꯕ ꯈꯔ ꯈꯔ ꯌꯥꯎꯕꯩ ꯋꯥꯅꯤ ꯃꯇꯝꯗꯨꯗ ꯑꯗꯨꯅ ꯑꯗꯨꯗ ꯌꯦꯡꯕꯤꯔꯣ ꯑꯗꯨ TDCꯒꯤ ꯏꯆꯥ ꯀꯥꯡꯕꯨꯁꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯐꯪꯁꯟꯗꯒ ꯊꯦꯡꯅꯕꯗꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯑꯗꯨꯗꯒꯤ ꯄꯥꯏ ꯑꯗꯨꯗꯒꯤ ꯇꯥꯏ ꯑꯗꯨ ꯇꯧꯋꯦꯅ ꯑꯗꯨꯝ ꯌꯦꯡꯉꯣ ꯈꯪꯗ꯭ꯔꯒ ꯑꯗꯨꯝ ꯍꯪꯉꯣ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯀ꯭ꯋꯦꯁꯟ ꯍꯪꯕꯁꯤꯗ ꯌꯥꯝ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯅ ꯍꯪꯕꯤꯔꯛꯑꯒꯗꯤ ꯏꯃꯥꯅ ꯈꯪꯒꯗꯕ ꯆꯦꯞꯇꯔꯗꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯔꯒꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯆꯦꯞꯇꯔꯗꯨꯗ ꯀꯔꯤꯅꯣ ꯄꯥꯈꯤꯕꯗꯣꯅ ꯑꯃꯨꯛ ꯌꯦꯡꯈꯠꯄ ꯑꯃ ꯆꯪꯉꯤ ꯑꯗꯨꯅ ꯂꯥꯏꯃꯌꯨꯝ ꯍꯦꯟꯊꯣꯏꯕ ꯁꯔꯃꯅ ꯀꯔꯤ ꯁ꯭ꯄꯦꯁꯤꯐꯤꯛ ꯀ꯭ꯋꯦꯁꯟꯅꯣ
ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯝꯕ ꯊꯣꯏꯕꯤꯒꯤꯗꯤ ꯄꯨꯔꯥ ꯄꯥꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯤ ꯇꯥꯔꯀꯥꯟꯗ ꯂꯥꯏꯔꯤꯛꯁꯤ ꯂꯥꯏꯔꯤꯛꯀꯤ ꯃꯍꯨꯠ ꯁꯤꯜꯂꯤ ꯍꯥꯏꯅꯗꯤ ꯈꯟꯕꯤꯒꯅꯨ ꯂꯥꯏꯔꯤꯛꯁꯤ ꯂꯩꯕꯤꯌꯨ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯁꯤ ꯄꯥꯕꯒ ꯑꯩꯈꯣꯏꯅ ꯔꯤꯗꯤꯡ ꯇꯧꯕꯒ ꯑꯁꯤ ꯑꯃꯨꯛ ꯈꯦꯠꯅꯕ ꯂꯥꯛꯀꯅꯤ ꯑꯦꯀꯥꯗꯦꯃꯤꯀꯦꯜꯂꯤꯗꯤ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯁꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯄꯥꯕꯨꯡ ꯇꯣꯝꯕꯤꯅ ꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯕꯥꯎꯠ ꯄꯤꯄꯜ ꯑꯣꯐ ꯃꯅꯤꯄꯨꯔ ꯏꯔꯛꯄꯅꯦ ꯑꯗꯨꯅ ꯑꯩꯅ ꯌꯥꯝꯅ ꯁꯨꯃꯥꯏꯅ ꯄꯨꯊꯣꯛꯄꯤꯔꯛꯄ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝꯅ ꯊꯥꯒꯠꯆꯩ ꯑꯗꯨꯅ ꯂꯥꯏꯔꯤꯛꯁꯤ ꯈꯟꯅ ꯅꯩꯅꯕꯒꯤ ꯑꯩꯈꯣꯏꯅ ꯔꯦꯐꯔꯦꯟꯁ ꯇꯧꯕꯗꯤ ꯐꯩ ꯑꯗꯨꯒ ꯑꯦꯀꯥꯗꯦꯃꯤꯀꯦꯜꯂꯤꯗꯤ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯂꯩꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃ ꯇꯧꯕꯤꯌꯨ ꯁꯨꯕꯥꯁ ꯆꯟꯗ꯭ꯔ ꯋꯥꯍꯦꯡꯕꯝꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯄꯦꯟꯕ ꯄꯣꯛꯆꯔꯦ ꯋꯥꯍꯩꯅ ꯋꯥꯠꯂꯅꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯃꯁꯤꯒꯤ ꯑꯦꯄꯤꯁꯣꯗꯁꯤ ꯀꯨꯏꯔꯕꯅꯤ ꯊꯥꯏꯅ ꯍꯥꯏꯔꯦ ꯑꯩꯁꯤꯅ ꯃꯅꯤꯄꯨꯔꯤꯁꯦ ꯌꯥꯝꯅ ꯊꯥꯏꯅꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯦꯁꯣꯔꯖꯤꯠ ꯅꯣꯡꯃꯩ ꯀꯥꯞꯄꯝ ꯑꯦꯁꯤꯁꯇꯦꯟ ꯄ꯭ꯔꯣꯐꯦꯁꯔ ꯃꯥꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤ ꯂꯧꯕꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯥꯔꯀꯥꯟꯗ ꯑꯃꯨꯛ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯌꯣꯔ ꯏꯟꯁꯄꯥꯏꯔꯤꯡ ꯋꯥꯔꯗꯁ ꯍꯥꯏꯅ ꯍꯥꯏꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯄꯤꯄꯜ ꯑꯣꯐ ꯃꯅꯤꯄꯨꯔ ꯁꯤ ꯐꯤꯆꯔ ꯇꯧꯕꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯗꯨꯝ ꯒꯣꯜꯗ ꯑꯗꯨꯝ ꯂꯩꯖꯔꯤ ꯏꯟꯁꯄꯤꯔꯦꯁꯟꯁꯤ ꯑꯩꯈꯣꯏꯅ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯅ ꯊꯕꯛ ꯑꯃ ꯇꯧꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯅꯛꯄ ꯑꯩꯈꯣꯏꯅ ꯔꯤꯂꯦꯇꯦꯕꯜ ꯑꯣꯏꯕ ꯃꯤꯑꯣꯏꯕꯅ ꯇꯧꯔꯛꯄ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯝꯒꯤꯅ ꯇꯧꯔꯛꯑꯀꯥꯟꯗ ꯃꯣꯏꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯀꯥꯟꯗ ꯑꯩꯁꯨ ꯀꯇꯟ ꯆꯨꯔꯀꯥꯟꯗ ꯑꯌꯨꯛꯀ ꯍꯧꯒꯠꯅꯤꯡꯗ꯭ꯔꯤꯁꯦ ꯃꯥꯅ ꯇꯧꯔꯤꯁꯤꯗꯤ ꯃꯥꯏ ꯄꯦꯝꯃ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯏꯟꯁꯄꯤꯔꯦꯁꯟ ꯂꯩꯔꯛꯄ ꯑꯗꯒꯤ ꯃꯥꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅೋ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯥꯏꯐꯁꯤ ꯌꯥꯝ ꯇꯦꯟꯕꯅꯤꯅ ꯃꯤꯁꯇꯦꯛ ꯇꯧꯈꯤꯕꯁꯤ ꯅꯠꯇ꯭ꯔꯒ ꯂꯝꯕꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯆꯠꯈꯤꯕꯗꯨꯅ ꯑꯗꯨꯒꯤ ꯂꯝꯕꯤꯗꯨꯗꯤ ꯀꯨꯗꯥꯛ ꯇꯧꯍꯧꯔꯝꯅꯤ ꯑꯗꯨꯃ ꯀꯩꯅꯣ ꯇꯧꯔꯨꯔꯅꯨ ꯁꯣꯝꯗ ꯆꯠꯂꯣꯏꯅ ꯍꯥꯏꯔꯒꯗꯤ ꯇꯥꯏꯝ ꯁꯦꯚ ꯇꯧꯋꯤꯗꯅ ꯑꯗꯨꯅ ꯑꯗꯨꯒꯤ ꯑꯗꯨ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯏꯟꯁꯄꯤꯔꯦꯁꯟꯁꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦꯅ ꯑꯩꯅ ꯈꯟꯖꯩ ꯑꯗꯒꯤ ꯑꯇꯩ ꯑꯌꯥꯝꯕꯅ ꯊꯥꯒꯠꯆꯔꯤ ꯑꯗꯒꯤ ꯃꯊꯪ ꯑꯗꯨꯃꯥꯏꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯁꯤꯒꯨꯝꯕ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤꯗꯃꯛꯇ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯕꯦꯡꯒ꯭ꯂꯣꯔꯗꯒꯤ ꯌꯦꯡꯕꯤꯔꯤ ꯂꯣꯠꯁ ꯑꯣꯐ ꯂꯚ ꯐ꯭ꯔꯣꯝ ꯕꯦꯡꯒ꯭ꯂꯣꯔ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯩꯈꯣꯏ ꯖꯝꯖꯤꯠꯇꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝ ꯇꯥꯕꯤꯔꯤ ꯑꯗꯨꯒ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯃꯆꯥ ꯑꯃ ꯊꯝꯕꯤꯔꯝꯕꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯅ ꯀꯃꯦꯟꯁꯤ respond personally each and every comment ꯇꯧꯗ꯭ꯔꯒꯁꯨ ꯄꯥꯕꯗꯤ ꯑꯗꯨꯝ ꯑꯩꯅ ꯄꯥꯊꯣꯛꯆꯩ ꯏꯃꯥꯅ ꯇꯥꯕꯗꯁꯨ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯒꯤ ꯀꯃꯦꯟ ꯑꯃꯗ ꯑꯁꯥꯡꯕꯝ ꯃꯤꯅꯀꯦꯇꯟꯒꯤ ꯏꯃꯨꯡꯒꯤ ꯂꯣꯟꯆꯠ ꯍꯥꯏꯕ ꯋꯥꯔꯦꯡꯗꯨ ꯄꯥꯔꯛꯂꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯑꯃ ꯂꯥꯛꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯂꯥꯏꯔꯤꯛꯇꯨꯗꯤ ꯑꯝꯇꯪ ꯐꯪꯍꯟꯕꯤꯔꯛꯑꯣ ꯑꯩꯉꯣꯟꯗ ꯑꯩꯁꯦ ꯈꯣꯡꯅ ꯆꯠꯄꯁꯨ ꯍꯦꯛ ꯉꯝꯗꯕ ꯀꯗꯥꯏꯗ ꯐꯪꯒꯦ ꯍꯥꯏꯕꯁꯨ ꯂꯥꯏꯔꯤꯛ ꯊꯤꯕ ꯌꯥꯝ ꯋꯥꯏ ꯂꯥꯏꯔꯤꯛꯇꯨꯕꯨ ꯂꯩꯔꯒꯗꯤ ꯄꯥꯕꯨꯡ ꯃꯤꯅꯀꯦꯇꯟꯗꯣ ꯈꯨꯠ ꯄꯥꯏꯗꯅ ꯇꯥꯛꯂꯛꯄꯒꯨꯝꯕ ꯍꯥꯏꯕ ꯇꯥꯔꯦ MA ꯇꯝꯃꯛꯄ ꯃꯇꯝꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯖꯥ ꯑꯣꯏꯅ ꯌꯥꯝꯅ ꯆꯪꯈꯣꯟꯅ ꯅꯩꯅꯖꯔꯛꯄꯅꯤ ꯑꯗꯣ ꯑꯩ ꯂꯥꯏꯔꯤꯛꯇꯨꯗꯤ ꯂꯩꯖꯗ꯭ꯔꯤ ꯑꯗꯨꯅ ꯂꯥꯏꯔꯤꯛꯇꯨ ꯂꯩꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯑꯩ ꯃꯈꯥ ꯆꯠꯊꯖꯔꯛꯀꯦ ꯑꯗꯨꯃꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯌꯦꯡꯕꯤꯔꯤꯕꯅꯁꯨ ꯃꯁꯤꯒꯤ ꯋꯥꯔꯦꯡꯁꯦ ꯂꯩꯕꯤꯔꯒꯗꯤ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯕꯤꯔꯛꯎ ꯑꯩ ꯃꯁꯤꯗ ꯍꯥꯞꯆꯔꯛꯀꯦ ꯑꯁꯥꯡꯕꯝ ꯃꯤꯅꯀꯦꯇꯟꯒꯤ ꯏꯃꯨꯡꯒꯤ ꯂꯣꯟꯆꯠ ꯍꯥꯏꯕ ꯋꯥꯔꯦꯡ ꯃꯥꯒꯤ ꯇꯥꯏꯇꯜꯁꯤꯗ ꯌꯥꯝꯅ ꯐꯖꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯕꯦꯕꯥꯔ ꯂꯝꯆꯠ ꯑꯗꯨꯒꯨꯝꯕꯒꯤ ꯃꯔꯝꯗ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯋꯥꯔꯦꯡ ꯃꯥꯜꯂꯤ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯈꯣꯏꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤ ꯏꯃꯥꯅ ꯀꯔꯤ ꯍꯥꯞꯄꯤꯅꯤꯡꯕ ꯂꯩꯕꯤꯔꯤ
ai thử thúng là ai mà thân đã bàn nó bơ thầu ráng tâu cho bạn ấy na miam đã đang cái nó na ai khơi gì ngắt chi gì cái nó sẽ sana cốc sấu ama chung bút ni thâu sẽ sida yau đi sẽ tara mà thôi ni 11 ni syllabus hai tare ko sana cốc sấu vi continue sẽ aduna pajak ri bachina nga yana banumita ani mamida khangbaga laiga wari saba ngasi pajagi bachina mari ni sana kokjau amasung bhutning thosine adagi mari subada nonglei pha bachine adai marol thokpa hino pambi ne turel olaga chen bachine si moral chingsi adum yam phaja phajana pi bani aduga leihori bachina kakcheng thoga waina ba masi paning bani adu ai kitang ware ngasi di pothana ra chi matam chu khara yangjang gre kangsoi manam na chen bachine awathabi olaga pan bane nongmai maru tana bane lechin nong dumon bachine mathangi thangja haibadi mathangi mathang thangja bedawati gi bemagi interview se lograba matungi thangja duda masi loi channa ba target tawdana ai mayai da di break amamam tangdi logjage ko Logi isinga thakning ba aduda dum loi chanjage aduga masigi sida moral se aduga aina uji khangjaningi se miyamna natragana ibungo Rajkumarna aingonda amta masi syllabus ta yaudragadi ai education minister na tawrongani adu ai unajaraga sigumba se syllabus se am important ne ba ai di syllabus ta ga khoina taklakpada sinpham mona baina khwarakpam chawbagi phajagraba matame ba masi aina ga taksari ni ko chahi janoi taklai si ang yamre 11 da tame ba aduga ne chahi ahumari yauramaga tokre sinpham mona ba to de sinpham mona ba ngak tawre dana angang dakta tampam da budi mama pana dakta tamhale adagi mi laying nge na to thongbi dakta so dum yaure adu mai adugumba mayam ama khwarakpam chawbana hana mai bi changba dongna phamama bane ba adu akhona su pungning changna aigi student sing sida ba themam ona nuko ina mai du yam phajana pi ba aduga kok ta ngang sing si changba matamda mama pana haiba mayam ne ba khoi tawri sidi nang adu yo na aidani haida ba se aidang oiram gani kai gino aidi simpham ona ba pamjade ba aduna simpham ona ba si khwarakpam chawbagi du paragan da parkha thajarakpanina mai simpham ai simpham ga se mayam yam nokna khra ponida hujikta bu khara ka mi mayam se tum lai yam hainara amnina ko aduna ai gi je chinga mana haiba wahi do ai kaudre ba ai di ars ta tamjare eba ko ai di ars ta tamba kana amtana pam ponte ka ars se mai pema hanthagi bechina ars bu kana tamege kai tame bi kano science ne hardi yam respect to ba khoi manipur ge adu ai di science zero phangaga ka jau tamurane ge na so ai ajada ba ai se khara mina haiba ya ganda ba su adum ta ba ado aina phaba parado ado orai ninge ba aina phara roi do ba yeng roi do ba do orai ningde ba adu number 1 dum phangdap tamne ba aduna maram oidana aina uji hangachari se mayamda sibu syllabus ga akhoi aina pajare sina karigino aina habada angangi saita se ai bana ibona sanana hairi se saisida mana amukha kadai jano ma thengna ki ai particular su panbiram dre adu panbagi su thoina darkata de angangi saite jakhatra badi saite ti jakhotpa saite ko baya de kai saite je loan gi phije ne ba akoina phije ta ngachi de du se ke ra sa ge na hari se loan chi da phije da ma se se la kan da phajab loan do ko re ine ba aduna angangi saite se sungaw yaw gi tri ba ai gi chi angangi wari di yaw kre ga den te gi lan thok ja kre aduga sangpha gisu aina majaibe madagi lawraga ai US lan thokjagre adubu sangpha gi bisu phatte haiba nataba sida tongan ma moral lam khak yawra kanda madu kano syllabus da ngangi sahiत्य da yawhum yawhan janingi haiba yawram basu yare ai di khangdrabane ba kai bawa gap sam leigre ba aduna yawram dragana yawna ba paper da media da kaida admai tawra kanda kana ba si lawmin si hajabanida angang tawhida ba se aduna sumai na thamjage kuna ma ko pharamje Tudi matang sida khoi gi program asi lo sinjarage
ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯝꯅꯃꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯋꯥꯀꯤꯡ ꯆꯠꯄ ꯑꯗꯒꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯕ ꯋꯥꯈꯜꯗ ꯐꯠꯇꯕ ꯂꯥꯛꯑꯒꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯗꯤꯄ꯭ꯔꯦꯁꯟ ꯄꯣꯛꯄ ꯃꯁꯤ ꯌꯥꯝꯅ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯗꯨꯒ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯑꯗꯣꯝꯅ ꯊꯥꯖꯕꯤꯕ ꯃꯤ ꯅꯨꯡꯉꯥꯏꯕ ꯃꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯗꯨꯝ ꯈꯤꯇꯪ ꯐꯣꯡꯗꯣꯛꯂꯒ ꯂꯩꯕꯤꯌꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯋꯥꯅ ꯂꯩꯕꯤꯒꯅꯨ ꯃꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯔꯒꯁꯨ ꯑꯗꯨꯝ ꯄꯥꯕꯁꯤꯅ ꯑꯩꯈꯣꯏ ꯑꯥꯎꯠꯂꯦꯠ ꯑꯣꯏꯒꯅꯤ ꯃꯊꯪꯒꯤ ꯁꯦꯇꯔꯗꯦꯗ ꯁꯣꯏꯗꯅ ꯑꯃꯨꯛ ꯎꯅꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯈꯨꯔꯨꯝꯖꯔꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯁꯨꯁꯤꯡ ꯄꯨꯝꯅꯃꯛ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯅꯣꯡꯂꯨꯛꯆꯔꯤ ꯚꯛꯇꯤ ꯀꯠꯆꯔꯤ ꯑꯃꯨꯛꯀ ꯍꯟꯅ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯑꯩ ꯐꯝꯗꯅ ꯂꯩꯖꯔꯝꯃꯒꯦ ꯑꯗꯨꯒ ꯑꯩ ꯀꯩꯅꯣꯁꯤꯒꯤ ꯁꯅꯥ ꯏꯕꯨꯡꯉꯣꯒꯤ ꯂꯥꯟꯊꯣꯛꯄꯤꯔꯝꯃꯤꯕ ꯋꯥꯔꯤ ꯁꯤ 5 ꯈꯛꯇ ꯉꯥꯏꯔꯦ ꯑꯩꯅ ꯂꯣꯏꯗꯣꯔꯤꯁꯦ ꯑꯗꯨ 5ꯁꯤꯃꯛ ꯄꯥꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯤꯌꯥꯝꯅ ꯕꯣꯔ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯏꯃꯥꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯄꯥꯕꯗ ꯂꯥꯏꯔꯤꯛꯁꯤ ꯐꯪꯕꯗꯁꯨ ꯑꯩꯈꯣꯏꯅ ꯐꯪꯗ꯭ꯔꯦ ꯂꯥꯞꯅ ꯂꯩꯕ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯃꯅꯤꯄꯨꯔꯗꯒꯤ ꯊꯥꯞꯅ ꯂꯩꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯒ ꯏꯃꯥꯅ ꯑꯣꯊꯔꯒ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯂꯥꯟꯊꯣꯛꯄꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯊꯔ ꯑꯩꯈꯣꯏꯅ ꯐꯤꯆꯔ ꯇꯧꯖꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ R.K. ꯕꯤꯄꯣꯟꯁꯅ ꯃꯥ ꯃꯁꯥꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯏꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯨꯒ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁꯇ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯔꯀꯥꯟꯗ ꯂꯥꯟꯊꯣꯛꯄ ꯌꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ